Sigi video se akhoi kaino Sunday pokpa mi ngai ki hai tare ko hai di Sunday pokpa mi ngai gi matang da hai petang Khangminashi o kai kai leke hai bado ado video ina myam hai di Sunday da gina Saturday phawba hapa du diam sangane na amamam sema ke ko hai di ngasi gina Sunday pokpa mi ngai gi hai ta ketang shandokna sem ge tawbane du gine ado ngasai gi taruk oi taret to numi taret ni gi pulap sema ga di yam yamane aduna amamam adumai share tawrake ko ado ahamba da ko numaijing harasi ko Sunday se hek lakko matamda maka isada nuai bam so phawbone dum hadi Sunday se holiday so oiba adagi hadi family matam adagi hadi nahange aina waruba kholuba hapta ama pura thabak torokpodo Sunday sida relax oidra maka ado Sunday haibasida mu hadi positive kaino amadum lakjareba numaijing haragari nuai na hakchang se ko ado Sunday se akoina loina pamba numit ni ko chuti oiba hapta loisilakpa hai tare ko aduga pothaba numit do numaijing pokpa mi singse hai tare ko hadi numaijing pokpa mi se ahamda mo ja thona yamna lei ko hadi kiba khangdaba mi oi aduga masana hai tare ko masada thajaba thambado hadi migi matau tamdaba hai tare sida aina taurise adum taujage hadi mi matau tamdo show aigi mawong sida adum taujage haibal dumaina leiba oibado ado Sunday pokpa se hadi phai ko yamna Sunday yam strong oiba personality oiba ado mi gi oina su ko moise thajaba yai ba Sunday pokpa mi se mi gi oina su moisu thajaba yam bol oiba hai tare ko hadi ki ba khang nga haigar ko bol oiba oigale ko aduga situations la ko matam da su ki de ko hadi moi gi life ta kainom situations la ko matam da ki de masada akiba kemta legande kai gino haiba da ko hadi Sunday se sangar hadi relate oiba hai tare ko associate tobani na hai tare sida kain akoina haina ko hadi numit kudingi graha mamna loina dumain leibani na hai do Sunday se sun ga associate tobani na hadi sun numit sino ko makoida hai tare ko asengba mangal hai tare ko asengba mangal hai ga drantraga hadi asengba ora aphaba moida pibado hai tare sida aduna makoina khanba singsu thungaleba dum aduga Sunday se amuko haidi singara si ga paraga yam phai ko ari somje Sunday su poe aduga singara si su oye isagi na hairaga di ko ataraga di amuga na yamna personality yamna leiba mi oibado confident yam leiba kiba khangdaba gumba adumaina oina oi ko imung manung family gi oina yamna khangale ko ada sida imung manung yam khalle hairaga thaba ingkhang gi keno da keno haidi tari haibasu leite ko sida Thabaki oina su ko yamna dedicated oiba mi oiba do magi office ki work oiro natraga magi karbar oiro ko adumbagi matang da su ma se thaba ingkhang da su ngaire family gi matang da su ngaire ko yamna family oriented su oiba aduga career da su yam phajana tawba mi oina oigali ko aduga masagi oina su mu ko hadi masagi aphaba image ama hai tare aigi aphaba image ama magi society samaj ki mamang da su thamninge situations handle tawba yamna hai ko hadi makok chingba pa me thaba ingkhang taw matam da makok chingba pa me aduga kainogi hai tare ko ngang thorakpa matam da su mina taningba oibado hadi moina ngang bangai se mina taningba su oibado maina oye aduga mana thaba ingkhang da ko thaba ingkhang da yamna free oina tawba pa me ko free oina tawba hairaga di mong da pura thadokpo do haine nangna tawningba mong da tawo ko lo haiba adumaina hai tare ko adu sum akoina migi makha da gumba tawraga je restrictions me amama leiba hadi boss naga hadi bossy nature gumba hadi akoi daga henjanba khochanba tawraga di ko adai kanda di magi oina hai tare ko hadi daga ta de na khando oga ko kem khanda bi da ma thabak ko loi to thu oga la kani ba adu magi oina haraga ti ko masagi thabak tawning ba hai tare ko masagi oina haidi ai isagi oina ai gi makha da mi thamaga haidi mana rule tawraga tawning ba do oina oi ko ado sida haidi adu maina taw bodu su hena chana gani ko haidi entrepreneur hai tare ko isagi karbar to bo ko pa sugum bas ne hena masada chana ba bi gani team wo oina haraga team leader oina ga thabak tawga da ba mi oini ko aduga makha taba hai tare ko makha taba magi makha da leiba angang chahi hai tare ko haidi youngster ngai da motivate kumba tawbi ba moi gi damak ta mateng kumba pangbi ba khobai ba haidi guide oina so yamna ma se mi gi mateng panggan ba mi oina oye ko adu thabak da challenging leiba gumba se haidi thabak se haidi challenging di leiye khangye tar jo adum ba challenging leiba thabak se tawba pam ba hai tare ko ma se ko risk lawraga thabak tawba se pame ba ata haidi ma proper planning amaga strategy amaga loina na tawgani ko ngasai ge mana risk lawraga
ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯄꯣꯔꯛꯀꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯒꯜꯂꯦꯀꯣ ꯍꯥꯏꯗꯤ ꯃꯪ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯗ꯭ꯔꯤꯝ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯃꯣꯏ ꯑꯗꯨꯝ ꯈꯜꯂꯒ ꯗ꯭ꯔꯤꯝꯒꯨꯝꯕ ꯌꯥꯝꯅ ꯂꯩꯒꯟꯕꯗꯣ ꯑꯩꯁꯦ ꯁꯤ ꯇꯧꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯁꯤ ꯇꯧꯕ ꯄꯥꯝꯕ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯃꯣꯏꯒꯤ ꯗ꯭ꯔꯤꯝꯉꯩꯗꯨꯁꯨꯀꯣ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯝ ꯑꯐꯕ ꯑꯥꯎꯠꯀꯝ ꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯄꯣꯖꯤꯇꯤቭ ꯋꯦꯗ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯪꯉꯤꯕ ꯃꯪ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯩꯔꯦ ꯑꯗꯣ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒꯗꯤ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒꯨꯝꯕ ꯗꯤꯁꯥꯏꯠ ꯇꯧꯕꯁꯦ ꯌꯥꯝ ꯊꯨꯅꯗꯤ ꯇꯧꯒꯟꯗꯦ ꯍꯥꯏꯗꯤ ꯈꯟꯊꯔꯒ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯂꯦꯁꯟshipꯁꯦ ꯂꯩꯔꯦꯅ ꯈꯜꯂꯒꯁꯨ ꯃꯥ ꯍꯦꯛ ꯈꯪꯅꯕꯒ ꯍꯥꯏꯗꯤ ꯁꯤꯁꯦ ꯌꯥꯝꯅ ꯀꯃꯤꯇꯦꯠ ꯑꯣꯏꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝꯒꯨꯝꯕ ꯄꯤꯕꯗꯣ ꯁꯤꯒꯤ ꯔꯤꯂꯦꯁꯟshipꯁꯤꯗ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯀꯩꯀꯥ ꯑꯗꯨꯝꯕꯗ ꯅꯠꯇ ꯍꯥꯏꯗꯤ ꯃꯥꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔꯗꯀꯣ ꯍꯥꯏꯗꯤ ꯁꯟꯗꯦꯁꯦ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯔꯣꯀꯣ ꯃꯥꯒꯤ ꯄꯥꯔꯠꯅꯔꯁꯤꯗꯒꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯔꯦꯁꯄꯦꯛ ꯄꯥꯝꯃꯦꯀꯣ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯄꯥꯝꯃꯦ ꯁꯄꯣꯔꯠ ꯄꯥꯝꯃꯦ ꯑꯃꯔꯣꯝꯗꯀꯣ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛꯀ ꯁꯄꯣꯔꯠꯀ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯅꯔꯒꯗꯤꯀꯣ ꯌꯥꯝ ꯐꯒꯅꯤ ꯔꯤꯂꯦꯁꯟshipꯁꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯔꯤꯂꯦꯁꯟshipꯁꯦ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅꯒꯨꯝꯕ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯄꯣꯔꯠꯀꯨꯝꯕ ꯂꯩꯅꯔꯒꯗꯤ ꯑꯃꯅ ꯑꯃꯒꯤ ꯁꯄꯣꯔꯠ ꯂꯩꯔꯒꯗꯤ ꯔꯤꯂꯦꯁꯟshipꯁꯦ ꯌꯥꯝꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯆꯠꯀꯅꯤꯀꯣ ꯑꯗꯒꯤ ꯈꯔ ꯆꯥꯟꯅꯗꯕꯁꯨ ꯈꯇꯪ ꯍꯥꯏꯔꯝꯒꯦꯀꯣ ꯍꯥꯏꯗꯤ ꯁꯟꯗꯦ ꯄꯣꯛꯄꯁꯦꯀꯣ ꯁꯟꯗꯦꯒꯤꯁꯦ ꯂꯛꯀꯤ ꯅꯝꯕꯔ ꯍꯥꯏꯔꯛꯑꯒꯗꯤ ꯁꯟꯗꯦꯒꯤ ꯂꯛꯀꯤ ꯅꯝꯕꯔꯁꯦ 1 ꯑꯣꯏꯀꯣ ꯑꯗꯨꯒ ꯏꯁꯥꯒ ꯆꯥꯟꯅꯕ ꯃꯆꯨ ꯍꯥꯏꯔꯒꯅ ꯑꯉꯧꯕ ꯀꯣ ꯁꯟꯗꯦꯀꯣ ꯁꯟꯗꯦꯁꯦ ꯑꯉꯧꯕꯒ ꯌꯦꯜꯂꯣ ꯃꯆꯨꯒ ꯐꯤꯔꯣꯟꯁꯦꯀꯣ ꯍꯥꯏꯗꯤ ꯃꯆꯨꯗ ꯆꯥꯟꯅꯕ ꯑꯣꯏ ꯔꯥಶꯤꯒꯤꯗꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯃꯨꯛ ꯂꯩꯔꯦꯅꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕ ꯀꯂꯔꯁꯤꯁꯨꯀꯣ ꯀꯂꯔꯁꯦ ꯋꯥꯏꯠꯀ ꯌꯦꯜꯂꯣꯒꯁꯦ ꯁꯣꯝꯗ ꯐꯒꯅꯤꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯅꯨꯃꯤꯠ ꯆꯥꯟꯅꯕꯒꯨꯝꯕ ꯍꯥꯏꯔꯁꯤꯅꯤꯀꯣ ꯅꯨꯃꯤꯠ ꯆꯥꯟꯅꯕꯁꯦ ꯃꯟꯗꯦꯅꯦ ꯊꯔꯁꯗꯦꯅꯦ ꯁꯟꯗꯦꯅꯦ ꯁꯟꯗꯦꯁꯨ ꯁꯟꯗꯦꯗ ꯑꯗꯨꯝ ꯆꯥꯅꯩꯀꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯗ ꯑꯗꯨꯝ ꯌꯦꯡꯅꯔꯁꯨ ꯌꯥꯏꯀꯣ ꯅꯨꯃꯤꯠ ꯆꯥꯟꯅꯕꯒꯨꯝꯕꯁꯦ ꯑꯗꯣ ꯁꯤꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯗꯦꯁꯦ ꯀꯗꯥꯏꯗ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦ ꯑꯩ ꯀꯩꯅꯣꯝ ꯍꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯒꯨꯝꯕ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯂꯛꯀꯤ ꯗꯦꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀோ 1 ꯉꯁꯥꯏꯒꯤ ꯂꯛꯀꯤ ꯅꯝꯕꯔ 1ꯁꯦꯀꯣ 1ꯁꯦ ꯑꯩꯈꯣꯏꯅ ꯗꯦꯠꯀꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯒꯥꯔꯤ ꯅꯝꯕꯔꯅꯦ ꯍꯥꯏꯔꯁꯨꯀꯣ ꯑꯗꯨꯗ 1ꯒꯨꯝꯕ ꯌꯥꯎꯍꯟꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔꯁꯅꯦ ꯑꯗꯒꯤ ꯅꯨꯃꯤꯠꯅꯦ ꯑꯗꯒꯤ ꯀꯂꯔꯁꯀꯨꯝꯕꯁꯦꯀꯣ ꯀꯂꯔ ꯋꯥꯏꯠꯀ ꯌꯦꯜꯂꯣꯒꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯁꯦꯠꯂꯒꯗꯤ ꯂꯩꯕ ꯌꯥꯕ ꯅꯠꯇꯕꯅꯤನ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯋꯥꯏꯠ ꯍꯦꯡꯀꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯕꯦꯛꯇ ꯀꯩꯗ ꯍꯥꯞꯄꯤꯕ ꯌꯥꯏ ꯄꯤꯈꯥꯎꯗ ꯀꯩꯗ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯀꯩꯀꯩ ꯍꯨꯃꯥꯡꯒꯨꯝꯕ ꯄꯤꯒꯨꯝꯕ ꯇꯩꯊꯣꯛꯅꯕ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯔꯨꯃꯥꯜꯁꯤꯗꯤ ꯅꯪꯒꯤ ꯂꯛꯀꯤꯒꯤ ꯑꯣꯏꯅ ꯊꯝꯖꯕꯅꯤꯅ ꯑꯇꯣꯞꯄ ꯔꯨꯃꯥꯜ ꯑꯃꯁꯨ ꯍꯥꯞꯄꯤꯌꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯂꯛꯀꯤ ꯆꯥꯝꯒꯤꯗꯃꯛꯇꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯅꯤꯀꯣ ꯗꯥꯏꯔꯦꯛꯁꯟ ꯀꯣ ꯍꯥꯏꯗꯤ ꯀꯔꯣꯝꯒꯤ ꯃꯥꯏꯀꯩꯗ ꯆꯥꯟꯅꯒꯦ ꯀꯥꯏꯅ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯃꯥꯏꯀꯩꯁꯦ ꯁꯨꯝ ꯆꯥꯟꯅꯕꯁꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯏꯁ ꯗꯥꯏꯔꯦꯛꯁꯟꯁꯦꯀꯣ ꯏꯁꯁꯦ ꯆꯥꯟꯅꯒꯅꯤ ꯑꯗꯣ ꯃꯥꯏꯀꯩ ꯆꯥꯟꯅꯕꯁꯦ ꯏꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯀꯣ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯒꯤ ꯀꯩꯅꯣꯁꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯄꯁꯦ ꯐꯩꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯁꯟꯗꯦꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯛꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯍꯥꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯃꯥꯡꯒꯨꯝꯕꯁꯤꯗ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯃ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯟꯇꯤꯡꯒꯨꯝꯕ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯕ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠꯅꯤꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯣꯟꯕ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯟꯇ꯭ꯔꯁꯦ ꯑꯃ ꯍꯥꯏꯔꯛꯀꯦꯀꯣ ꯑꯣꯝ ꯁꯨꯔꯌ ꯅꯃꯍ ꯀꯣ ꯑꯣꯝ ꯁꯨꯔꯌ ꯅꯃꯍ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠꯁꯤꯗꯅꯦꯀꯣ ꯍꯥꯏꯗꯤ ꯑꯣꯝ ꯁꯨꯔꯌ ꯅꯃꯁꯦ ꯑꯗꯨꯝ ꯑꯩꯅ ꯌꯥꯝꯅ 108ꯀꯨꯝꯕ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ 21 ꯇꯥꯏꯝꯁꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯣꯟꯕꯤꯌꯣꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯟꯇꯤꯡꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯑꯌꯨꯛꯇ ꯉꯥꯛꯇꯪ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯁꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯣꯕꯁꯇꯤꯀꯜꯁ ꯌꯥꯝꯅ ꯂꯩꯌꯦ ꯑꯩ ꯑꯔꯞꯄꯟ ꯌꯥꯝ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯃꯥꯏ ꯆꯨꯝꯗꯦ ꯂꯥꯏꯐꯇ ꯈꯣꯠꯇ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯅꯨꯃꯤꯠꯇ ꯌꯦꯡꯉꯒ ꯏꯁꯤꯡ ꯍꯩꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇ ꯌꯦꯡꯉꯒ ꯇꯧꯒꯗꯕ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯣꯝꯅ ꯉꯝꯃꯒꯗꯤꯀꯣ ꯑꯗꯣ ꯉꯝꯗꯔꯦ ꯌꯥꯝ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯔꯒꯗꯤꯀꯣ ꯁꯟꯗꯦꯁꯦ ꯌꯥꯔꯒꯗꯤ ꯁꯟꯗꯦꯁꯤꯃ ꯍꯥꯏꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯁꯟꯗꯦꯁꯦ ꯑꯩꯅ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯏꯁꯤꯡ ꯑꯣꯐꯔ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄꯒꯤꯁꯦ ꯑꯩ ꯃꯤꯅꯤꯠ 4-5ꯗ ꯂꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯃꯤꯅꯤꯠ 7ꯃꯨꯛ ꯑꯣꯏꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯃꯃꯝ ꯑꯗꯨꯝ ꯑꯩ ꯂꯣꯏ ꯁꯦꯝꯃꯛꯀꯦꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯛꯑꯁꯨ ꯍꯥꯞꯄꯛꯀꯦ ꯉꯝꯃꯒꯅ ꯑꯗꯨꯝ ꯊꯨꯅ ꯍꯥꯞꯄꯛꯀꯦꯀꯣ ꯃꯈꯥ ꯇꯥꯕ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯂꯩꯍꯧꯕꯉꯩꯁꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯟꯗꯦꯀꯣ ꯃꯟꯗे ꯄꯣꯛꯄ ꯃꯤ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯍꯧꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯟꯗे ꯉꯔꯥꯡ ꯑꯩꯅ ꯁꯦꯌꯔ ꯇꯧꯈ꯭ꯔꯦ ꯃꯟꯗꯦꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ
मंडे पोपा मी से यामना कई मासे अहमद मागी नेचर वाइज होइना हायरसे को मंडे पोपा मी से यामना हादी मिनुशी चावबो ओइबदो यामना मिनु काइन ओइबा मॉडरेट ओइबा एडाप्टेबल ओइबा का हायरगदि एडाप्टेबल ओइबा हायबदि हादी कनोमा अनोबा जगा अमा चटपा मतमदा मासे यामना अदुम थुना एडजस्ट ओबा हाइबा ngamba ओइबा मीदो ओयेको अदुगा अमना पॉजिटिव ओइबा हाइतारे को हाइदि आइगी दंग ओहेनिंग बखोनिंग बसिदना मु पार्टनरशिप पार्टनर की मतंग दा लानी को रिलेशन गुम्बा सुगुम्बई मतंग दा हाइतारे केयरिंग ओए को यामना हाइदि मी माना मागी पार्टनर ओइरो नत्रग इमुंग मनुंगी ओइरो को हाइदि यामना केयरिंग ओइबा मदरली नेचर गुम्बा हाइतारे को ममागी मिनुंगशी चेनबगुम्बा अदुमाइना ओइना ओइबदो ओए को अदुगा अमदना नुमितकी अनि सुबने को सेकंड डे ऑफ द वीक ना हायरसे को मसागी संडे दुना फर्स्ट डे ऑफ द वीक ने ना को सिना सेकंड डे ऑफ द वीक ने बसिसे को अदो सेकंड डे ऑफ द वीक की अदुना हाइदि सिदा को हाइद अमुक कइनो दा प्लैनेट हाइरा गना मासे थाना मून रूल तोबो कइनो नि को हाइदि नुमित नि को सिसे अदो यामना मगुन लेबा प्लैनेट नि को था हाइरा को हाइदि था से शेप नाइना को हाइदि पूर्णिमा अमुक लई थाशी अमुक लई था सिगी मागी मचेन तारागा हाइदि लास्ट पूरा कवर अप तोगिबदो हाइदि था सिगी शेप लई मागी मंगान करी करा लईबनेना को हाइदि शेप चेंज लईबा अदगी मागी मंगाल न चिंगबा सुगुम मयाम से को हाइदि मून से अमरम ददि अमुसो हाय को याम सेंसिटिव ओइबा प्लैनेट ने हाइनो कईगिनो हाय कांसिदा को था से यिंगबा मतम सिदा अखोइना वाखन याम नुंगाइना येंगदि नुंसीबगुम्बा हाइतार को मोंदा याम नुंगाइना येंगदि नुंगाइबने यामना पुनिंग नुसिना येंगा सुमासे कपनिंग बनेबा अदगी वाखल नुंगाइबा नुंगाइतबा इमोशंस हाइतार खोइगी इमोशंस सिगा अदुम खितंग कनेक्ट तोबा हाइतार को समटाइम्स अदुगा मंडे पोपा मीसिसु को हाइदि ngसागी हाइदि सिगी प्लैनेट्स न रूल तोबने मंडे पोपा मीसु मोइसु इमोशनल याम ओइगलेबा सि कांसिदा को अदुगा मंडे से ख्वाइदगी लकी ओइबा नुमिनि को मंडे पोपा मी से मखुद मशा है यामना को मखुद मशा है अदगी मदाउसु लइए मोइसे लक्सु दुम पीबा ओइबदो ओये को मखोइ से मयामदगी तोंगाले मसक मतौसु फजबा ओइगले को अदुगा नुपादा हायरागा नमु वांग चावबा येंगबा नुंगाइबगुम्बा ओइबदो नुपीदना हायरागा हादि कम्प्लेक्शन फजबा खतंग पिंक हाइदि अखोइगी पिंक कलर का चंगबगुम्बा लैनो कम्प्लेक्शन दा कैदा हाइदि मोइसे दुम येंगबदुसु याम फजबा ओइबदो नुपी मचागुम्बा नुपीगुम्बगी कइनो ओइरगासु को हाइदि मंडे पोपा मिंगैसे नुपासु नुपीसु अदुम लोइना येंगबा नुंगाइबा ओइबदो ओइनासु ओये को नेचर वाइज दा मुलासे को नेचर वाइज दा हायरागादि मोइसे सेंसिटिव ओय केयरिंग ओय को ममांग तो हाइगर को सेंसिटिव सु ओये केयरिंग सु ओये शाउगंदे कॉन्फ्लिक्ट लेबा मतमदा को अवॉइड तौगले हाइदि खदनिंग दबदो मोइसे मका हाइदि कॉन्फ्लिक्ट तौबा मतमदा हाइदि अवॉइड तौगले खदनाबा पामदबा इंगना चिकना लेनिंगबा मी ओइबदो अननेसेसरी मी गा सोन खनर मोसम येंगुने हाइदि मंडे पोपा मी ngैसे हाइदि कानदबदा हाइतारे को हाइदि खदनाबदो मका मरम केम लेतनगा हाइदि अननेसेसरी इन हाइसे सिदा अननेसेसरी मी गा सुंखत खदनरोय मासे को अदुगा मखोइगी माइंड से हाइदि मागी माइंड से यामना क्रिएटिव ओय को मखोइ से लाइफ दा प्रॉब्लम लेबा मतमदा को अदुम मसा मथंदा फजना अदुम सॉल्व तौगनेबा मोइसिंग से तुमिन्ना लेगली को तुमिन्ना लेगले हायगदि समना हायबदा साइलेंट किलर हायसे को हाइदि तुमिन्ना सु लेगले साइलेंट के तुमिन्ना लेरे हायगा मा पंगबा नतियो मासे को पंगब्रा हाइना क्वेश्चंस मा हंगासे को पंगब्रा नो पंगदे को मासे को मीदुगी ममांगदा हाइदि माइथोंगदा उतलोबे मासे हाइदि ngसागी आइगी सावबो ओइरो अमा मानंग सागी मनु नुंगाइतबा लेरगसु को मा सोंगो थोय मंगोदा सावबगी सक्तम करी क्रा सोंगो उरदुगा ngang मतमदा माइ खमथेंगना हाइदि कुतने ngang कने ngसाई मीदो हाइतार मा इकाइबा फसना पीगने माइ मतंग साराको मतमदा अदुगा मीगा चगा खनबा मीदी ओइरोइतबा हाइतार दो तंजा मिंजा हाइतार को तंजा फंगो मतमदा मओंग ताना हाइदि मीदुदा मानंग साइ ट्रेनिंग मी मानंग साइ ngang मीदुदा हाइदि फजना कइनो तौर इकाइबदी फजन पीगने मागी ममानबो ओइरो ममानबी ओइरो मंगोंदा नुवाइतबा तौरकपा ngैदो हादि चगदी तौरो अमुक्तंग तौरकदा मासे मओ मरिन चुमना तौरकदबा हाइतारे को अदो मु लव एंड रिलेशनशिप की मतंग दा लासे को लव एंड रिलेशनशिप की मतंग दा मोइसे ड्रीम लवर्स कुंबो ओइगले को हाइदि वाखन याम सागत पो ओइबदो हाइदि आइगी पार्टनर से सुमाइनो ओइबा सुमाइन तोबा काइना खल्लगा को हाइदि खतनाबा पामदबा हाइतारे को हाइदि फाइट कुंबा कॉन्फ्लिक्ट कुंबा हाइदि मा सुवा पामदे को हाइदि अदुम माना अपोलोजाइज तौनीबा अनंबा मतमदा हाइतारे को आई सोइख्रे लानख्रे हाइना मागी साइड तगी दुम हाइजब माना नुसीबा मी ओइ तारागदि मा दुम हाइगनेबा आई सोइख्रे हाइना दुम मंगोन मागी साइड तगी हाना दुम नंगोन अपोलोजाइज लाकनी को नुपा ओइरो नत्रगा नुपी ओइरो
ꯑꯗꯨꯒ ꯑꯃꯅ ꯁꯟꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯆꯤꯟ-ꯏꯅꯥꯎꯗ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯃꯤꯅꯝꯒꯦꯅ ꯈꯟ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤꯀꯣ ꯃꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯃꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕꯤꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯃꯣꯏꯁꯦ ꯁꯦꯟꯁꯤꯇꯤቭ ꯑꯣꯏ ꯍꯥꯏꯕꯅꯤꯅꯀꯣ ꯃꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯃꯥꯏꯟꯗꯣ ꯗꯤꯁꯇꯔꯕ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯅꯦꯒꯦꯇꯤቭ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯒꯦ ꯔꯤꯚꯦꯟꯁ ꯂꯧꯒꯦ ꯍꯥꯏꯅ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯃꯣꯏꯗ ꯑꯣꯏꯗꯕꯒꯨꯝꯕ ꯆꯤꯇꯤꯡꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨꯀꯣ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯟꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯔ ꯑꯣꯏꯒꯜꯂꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯂꯥꯏꯅ ꯁꯣꯜꯚ ꯇꯧꯕ ꯑꯣꯏꯕꯗꯣ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯃꯣꯇꯤꯚꯦꯇꯦഡ് ꯑꯣꯏꯕꯗꯣ ꯃꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯣꯜꯋꯦꯖ ꯃꯌꯥꯝꯗ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯃꯁꯥ ꯃꯊꯟꯗꯁꯨ ꯑꯗꯨꯝ ꯃꯣꯇꯤꯚꯦꯠ ꯑꯣꯏꯖꯔꯒ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯌꯥꯝꯅ ꯐꯖꯅ ꯅꯣꯝꯕ ꯃꯤ ꯑꯣꯏꯕꯗꯣ ꯑꯥꯔꯠꯀꯤ ꯂꯝꯗ ꯌꯥꯝ ꯆꯥꯅꯩꯀꯣ ꯍꯥꯏꯗꯤ ꯁꯩꯔꯦꯡ ꯏꯕ ꯏꯁꯩ ꯁꯛꯄ ꯑꯦꯛꯇꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ आर्किटेक्टकुम्बसिसु हाइदि मखुद मसा कैका हाइदि मागी क्रिएटिव माइंडुदगी थोलक्पा थबक्तो अदुदुने तौदोइदो हॉस्पिटैलिटी गी लमदा चानागनिको हॉस्पिटैलिटी गी लमदा हाइरागदि एयर होस्टेस कुम्बसे कोइ हॉस्पिटैलिटी रोमदा लाइनको हॉस्पिटैलिटी लेरे होटल इंडस्ट्रीज कुम्बको होटल इंडस्ट्रीज कुम्बा अमजु चानागनि अदुगा मेडिकल फील्ड दसु चानागनिको हाइदि मेडिकल फील्ड दसु हाइदि याम नर्चरिंग ओइबा करियर गुम्बसे सुगुम्बसु दुम मंगोंदा चानाबो ओइबदो अदुगा अमना तौगदबा हाइतारेको तौगदबा हाइरगदि रेमेडीज नि हाइरसि नत्रगा एगा चानाबसे कैकैनो हाइबा कानसेदा मंडे दको मंडे नुमिता हाइदि महादेव हाइदि शिव हाइदि लॉर्ड शिवा से निंगबीबा हाइतारेको मागी दमक्ता पूजा तौबियो लई अंगोबगुम्बा कैगुम्बा ऑफर तौबियोको हाइदि लई अंगोबा अथुम्बा अंगोबगुम्बा अदुमाइना कटपियोको अदो स्टोन गी हाइरागदिको हाइदि नुंगुम्बा सुम सिगे हाइदि मून स्टोन से सिबिबे याइको मून स्टोन से अखोइगी राइट हैंड की नंगी खुनाउबिदा सिबियोको मून स्टोन से को अदो कलर दम हाइरागना कलर से अंगोबो सेलो दे मून सिल्वर इन अमसु लेबनेको अदु सेट पे याइ क्रीम मचु सेट पे याइको हाइदि इसाना सुम सेट कदबा मचु का लेरगदिको सिगी कलर अहुम से को अहुम कलर अहुम से सेट पियो अदुगा लकी नंबर अमु हाइरासे को लकी नंबर से मंडे पोकपा मी गी ओइनादि लकी नंबर से 2 ओएको अदो सिदा लेरे ngasi मंडे गी कइनो मंडे पोकपा मी ngi हापेतंग मैम कइनो शेयर तौरो हाबदको सिमसु लेरे अदो आई नुंगति गी अमम हापेतंग शेयर तौरोकेको सिदा लेरेको थैंक यू इपोक नुमिटकी वीडियो आइना खरा सेमबदी हौरबने नुमिनेनी खके सेमग्रेको नोमाइजिंगा निंगथौकाबगा ngasi लेबा पोपो यमु से येंग हापेतंग तामिनरसेको हाइदे लेबा पोपसे मागी लेबा पोपो नुमित हाइतारेको ट्यूसडे पोपा मिंगे ये हाइतारे अदो ट्यूसडे से को ट्यूसडे थर्ड डे को हाइ नुमि हुमनी शुब को हाइदे वीक की नुमि हुमनी शुब नुमितने अदो ट्यूसडे से प्लैनेट से हाइदे प्लैनेट ता हाइरगा मार न रूल तवे को हाइना दुम हाइरेको मैम से दुम सिंफा पुबिरमने हजिदे नुतिगे दुम हाइरबनिना हाइदे मंडे न करमबनो संडे न करमबनो ट्यूसडे न करमबनो हाइबदो को अदो सुम अखोइना केनो तौबई मतंगदा हाइ ट्यूसडे से खतंग हाइदि फतब ओइना हाइदि केनो तोइना मचिंग फल्ली खते फतब खोतब अदुमाइना ओइना हानेता ओइसु ओइगलेको अदु तारगसु ngasi अदु मैम लोइ तोसेको angang oiringai tagi hause ba angang oiringai tagi hause agadi suppose aigi icha se haidi leba popo poeba leba popo matam do da aigi angang do da aina hojik tagi hauna smaina hai ka lea popo di maching phata bane ma se haidi maching se haidi lea po hauna bi maching phata bane hai se khoi da dum hai adum mind da click tawbo do maka angang do so khoina dum aina hai bi raga di angang do maching phana pharamaga so ko haidi phata borom do ina lakpo do haidi आई अहन से अखोई मुंग लेब अहन से हादी ngasai लेपोदी मचिंग फते हाइबगी माइ मकोक तो दम लेग्रेनको अदुना अंगांगी ममांग डिस्कस सुंगतौ तौबिगनो हादी लेबापो नुमित लेबापो अखोगी मचिंग फतले फते अनम कली कंदी काइना दुमाइ तौ अदुम डिस्कस केम तौगनुको अंगांगी वेनो हागेको हादी ट्यूसडे पोकपा अंगांगे हाइतर अंगांग दगी हौसेबा ट्यूसडे बोर्न चाइल्ड ngi हाइजो मोइसे यामनको गुड मैनर लेगदबा अंगांग ओइगतमनिको हादी गुड मैनर ग्रेस लेगदबको हादी मिंगो मयामदगी तोंगालेको हादी अतोपा नुमिता पोकपा अंगांगै दुगा तोंगाले एलिगेंस ओइबा हाइतारेको अदुगा अफबा मयाम मंगोंदा लाओ हाइबा लेयेबा अदुदुना अखोइना लेनको हादी लेबा पोपो एना अदुमाइना खनबिदबा हाइतारेको सिदा अंगांगी मतंगदा हाइरागना
ꯑꯗꯣ ꯂꯩꯕꯥꯛ ꯄꯣꯛꯄ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯌꯨꯝꯖꯀꯩꯁ ꯄꯣꯛꯄ ꯂꯩꯅꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄ ꯍꯥꯏꯔꯒ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄꯗꯨꯁꯨ ꯃꯆꯤꯡ ꯐꯠꯇꯦ ꯅꯣꯡꯃꯥꯏꯖꯤꯡ ꯑꯗꯨ ꯍꯥꯏꯒꯅꯣ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗꯀꯣ ꯑꯗꯨꯝꯕꯗꯣ ꯍꯥꯏꯕꯤꯒꯅꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯆꯍꯤ 13 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁ ꯇꯧꯕꯤꯗꯕ ꯁꯤꯒꯨꯝꯕꯩ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯛꯇꯪ ꯈꯪꯖꯤꯜꯂꯒ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯦꯒꯦꯇꯤቭ ꯄꯣꯏꯟꯠꯇꯣ ꯑꯗꯨ ꯑꯣꯏꯅ ꯁꯦꯝꯗꯣꯛꯄꯗ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯁꯦꯕ ꯑꯉꯥꯡꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯁꯦꯡꯅ ꯂꯩꯕꯥꯛꯄꯣꯛꯄ ꯃꯤꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯅꯦꯆꯔ ꯋꯥꯏꯁꯇ ꯍꯥꯏꯔꯒꯗꯤ ꯊꯧꯅꯥ ꯂꯩꯌꯦ ꯃꯣꯏꯁꯦꯀꯣ ꯊꯧꯅꯥ ꯂꯩꯌꯦ ꯑꯅꯧꯕ ꯇꯧꯅꯤꯡꯕꯀꯣ ꯑꯗꯣ ꯑꯅꯧꯕ ꯇꯧꯅꯤꯡꯕ ꯈꯣꯠꯄ ꯂꯩꯌꯦꯀꯣ ꯍꯥꯏꯗꯤ ꯑꯦꯅꯔꯖꯤ ꯌꯥꯝ ꯂꯩꯕꯗꯣ ꯑꯃꯈꯛ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯣꯏ ꯁꯤꯗ ꯑꯩ ꯅꯦꯒꯦꯇꯤቭ ꯄꯣꯏꯟꯠꯇꯤ ꯍꯥꯏꯗꯣꯔꯦꯀꯣ ꯏꯝꯄꯦꯁꯟꯁꯇꯤ ꯑꯣꯏꯀꯣ ꯏꯝꯄꯦꯁꯟꯁ ꯑꯣꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯏꯝꯄꯦꯁꯟꯁ ꯑꯩ ꯏꯝꯄꯦꯁꯟꯁ ꯑꯣꯏꯔꯦ ꯑꯩ ꯉꯥꯏ ꯉꯝꯗꯔꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯉꯣꯟꯗ ꯄꯦꯁꯟꯁꯇꯣ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯈꯤꯇꯪꯀꯣ ꯖꯦꯂꯁ ꯑꯣꯏꯕꯒꯤ ꯅꯦꯆꯔꯁꯦ ꯆꯦꯜꯂꯦꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯃꯤꯉꯩꯁꯤꯗꯀꯣ ꯑꯗꯨꯅ ꯖꯦꯂꯁꯁꯦ ꯑꯩ ꯑꯣꯏꯔꯣꯏꯒꯦꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯗꯤ ꯁꯤꯗ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯖꯦꯂꯁꯀꯤ ꯅꯦꯆꯔꯁꯦ ꯆꯦꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯇꯤꯡ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯈꯠꯅꯒꯟꯕ ꯑꯣꯏꯕꯗꯣ ꯑꯩꯁꯦ ꯑꯗꯣ ꯂꯩꯕꯥꯛ ꯄꯣꯛꯑꯦ ꯑꯩꯁꯦꯀꯣ ꯑꯩ ꯃꯤ ꯈꯠꯅꯒꯟ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪꯗꯤ ꯌꯥꯎꯗꯅ ꯍꯥꯏꯗꯤ ꯈꯠꯅꯔꯣꯏꯒꯦ ꯑꯚꯣꯏꯗ ꯇꯧꯕꯤꯌꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕꯁꯦ ꯑꯚꯣꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯠꯅꯔꯣꯏꯒꯦ ꯑꯩꯁꯦ ꯂꯩꯕꯥꯛꯄꯣꯛꯄꯅꯦ ꯑꯩ ꯑꯗꯨꯝꯕ ꯅꯦꯆꯔꯗꯣ ꯑꯩ ꯁꯦꯝꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯔꯛꯄꯗ ꯃꯉꯥꯗ ꯄꯣꯏꯟꯠ 2 ꯌꯥꯎꯔꯦꯅ ꯈꯜꯂꯁꯦꯕ ꯑꯩꯒꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ 3 ꯑꯃꯗꯤ ꯌꯥꯝ ꯐꯔꯦꯕ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯊꯧꯅꯥ ꯂꯩꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯇ꯭ꯔꯥꯏ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯑꯐꯕ ꯄꯣꯏꯟꯠꯅꯦ ꯐꯠꯇꯕ ꯄꯣꯏꯟꯠ 2ꯗꯣ ꯑꯩ ꯑꯚꯣꯏꯗ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯏꯀꯥꯟꯁꯤꯗ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯁꯤꯀꯣ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯁꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯊꯕꯛꯁꯤꯅ ꯍꯦꯟꯅ ꯆꯥꯟꯅꯕ ꯑꯣꯏꯌꯦꯀꯣ ꯏꯁꯥꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯊꯕꯛ ꯍꯥꯏꯇꯥꯔꯒꯗꯤ ꯖꯣꯕ ꯑꯣꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯒꯤ ꯖꯣꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤꯡ ꯁꯔꯚꯤꯁꯁꯦꯀꯣ ꯍꯥꯏꯗꯤ ꯕꯦꯡꯀꯤ ꯖꯣꯕꯀꯨꯝꯕ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯁꯥꯟꯗꯣꯛꯄꯤ ꯈꯣꯠꯇꯣꯛꯄꯤ ꯂꯩꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯗꯨꯗꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯧꯋꯦꯕ ꯃꯣꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯁꯥꯟꯗꯣꯛꯄ ꯈꯣꯠꯄ ꯀꯤꯁꯨ ꯀꯤꯗꯦꯕ ꯂꯩꯅꯀꯣ ꯀꯤꯁꯨ ꯀꯤꯗꯦ ꯍꯥꯏꯔꯒꯗꯤ ꯁꯄꯣꯁ ꯃꯥꯡꯉꯦꯅ ꯈꯜꯂꯁꯦꯕ ꯃꯃꯥꯡ ꯆꯍꯤꯁꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯉꯣꯟda ꯔꯤꯛꯁ ꯂꯧꯅꯤꯡꯕꯒꯤ ꯑꯗꯨꯝ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯃꯃꯥꯡꯗ ꯃꯤꯅ ꯁꯤꯡꯉꯛꯇ꯭ꯔꯦ ꯄꯩꯁꯥꯗꯣ ꯑꯇꯥꯔꯒꯁꯨ ꯑꯗꯨꯝ ꯇꯧꯅꯤꯡꯕꯗꯣ ꯃꯉꯣꯟꯗ ꯃꯣꯏꯒꯤ ꯑꯣꯏꯅꯅꯦꯀꯣ ꯁꯤꯒꯤ ꯅꯦꯆꯔꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯡꯉꯒꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃꯨꯛ ꯂꯥꯛꯆꯖꯅꯤꯗ ꯈꯟꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯄꯩꯁꯥꯒꯁꯦ ꯑꯗꯨꯝ ꯊꯥꯗꯕ ꯈꯣꯠꯄ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯃꯣꯏꯁꯤꯡꯁꯦ ꯄꯩꯁꯥꯒꯤ ꯊꯕꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯒꯤ ꯊꯕꯛꯁꯤꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯇꯧꯕꯗꯣ ꯃꯁꯥꯒꯤ ꯁꯤ ꯃꯄꯣꯛꯀꯤꯅꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯆꯥꯟꯁꯨ ꯆꯥꯟꯅꯩꯀꯣ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯁꯦ ꯉꯁꯥꯏꯒꯤ ꯕꯦꯡꯀꯤ ꯊꯕꯛ ꯍꯥꯏꯔꯒꯁꯨ ꯕꯦꯡꯛꯁꯤꯁꯨ ꯄꯩꯁꯥꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯟꯇꯔꯦꯁꯇ ꯀꯩꯗ ꯈꯔ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯁꯨ ꯄꯩꯁꯥꯒꯤ ꯊꯕꯛꯅꯤꯅ ꯑꯗꯣ ꯀꯥꯏꯗꯦꯕ ꯁꯤ ꯇꯧꯕꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅꯁꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯆꯥꯟꯅꯕ ꯄꯣꯠ ꯑꯣꯏꯕꯒꯤꯅꯦꯕ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯗꯤ ꯁꯝꯇꯥꯏꯝ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯨꯒ ꯀꯅꯦꯛ ꯇꯧꯕ ꯉꯝꯗꯦꯕ ꯃꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯉꯒꯗꯤ ꯍꯥꯏꯗꯤ ꯁꯥꯎꯕꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯦꯝꯄꯔꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯒꯟꯕ ꯑꯣꯏꯕꯗꯣ ꯁꯥꯎꯅꯤꯡꯉꯒꯗꯤ ꯃꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏꯔꯣꯏꯗꯣ ꯈꯪꯗꯦꯅ ꯑꯗꯨꯒ ꯗꯣꯡ ꯍꯥꯏꯗꯣꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯇꯦꯆꯃꯦꯟ ꯑꯃ ꯂꯩꯒꯗꯕꯗꯣ ꯄꯥꯔꯠꯅꯔꯗꯨꯒ ꯃꯥꯗꯨꯒ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯑꯃ ꯂꯩꯒꯗꯕꯗꯣ ꯑꯗꯨꯝꯕꯗꯣ ꯋꯥꯠꯂꯛꯄ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯒꯟꯕ ꯈꯣꯠꯄ ꯃꯤ ꯑꯣꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣल ꯇꯧꯅꯕ ꯍꯣꯠꯅꯁꯤꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣल ꯇꯧꯔꯒꯗꯤ ꯅꯣꯏꯒꯤ ꯔꯤꯂꯦꯁꯟship ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯥꯛ ꯄꯣꯛꯄ ꯃꯤ ꯄꯣꯛꯄꯉꯩꯁꯦ ꯃꯣꯏꯒꯤ ꯔꯤꯂꯦꯁꯟshipꯁꯦ ꯍꯥꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯔꯣꯏꯀꯣ ꯑꯗꯨꯒ ꯅꯠꯇꯕꯤꯗ ꯉꯥꯛꯇꯪꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯏꯃꯣꯁꯟꯁꯇꯣ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯉꯝꯗꯗꯅ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯆꯤꯟꯗ ꯂꯥꯛꯄꯗꯣ ꯐꯠ ꯑꯃ ꯍꯥꯏꯅꯩꯅꯀꯣ ꯂꯩꯁꯦ ꯁꯔꯨ ꯄꯥꯟꯗꯦꯅꯀꯣ ꯂꯩꯁꯦ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯔ ꯁꯔꯨ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯂꯩꯇꯕꯗꯣ ꯉꯥꯡꯕ ꯃꯇꯝꯗ ꯑꯗꯨꯅ ꯉꯥꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯗꯨꯝ ꯐꯥꯖꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯀꯣ ꯍꯥꯏꯗꯤ ꯉꯥꯡꯕꯁꯦ ꯑꯩ ꯈꯔ ꯈꯤꯇꯪ ꯂꯦꯞꯀꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯛ ꯐꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯃꯁꯨ ꯍꯥꯏꯔꯝꯃꯒꯦꯀꯣ ꯃꯆꯨꯗ ꯑꯉꯥꯡꯕꯒꯨꯝꯕꯁꯦ ꯆꯥꯅꯩꯀꯣ ꯃꯆꯨꯗ ꯑꯉꯥꯡꯕꯒꯨꯝꯕ ꯆꯥꯅꯩ ꯑꯗꯨꯒ ꯅꯨꯡꯗ ꯍꯥꯏꯔꯒꯅ ꯔꯦꯗ ꯀꯣꯔꯦꯜ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯔꯦꯗ ꯀꯣꯔꯦꯜꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯦꯡꯒꯔ ꯁꯥꯎꯕꯁꯦꯀꯣ ꯑꯦꯒ꯭ꯔꯦꯁꯟ ꯍꯥꯏꯔꯒ ꯌꯥꯝ ꯑꯦꯒ꯭रेसिቭ ꯑꯣꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯕꯣꯝꯗꯧꯅꯒ ꯕ꯭ꯂꯥꯁ ꯇꯧꯕꯗꯧꯅ ꯁꯥꯎꯅꯤꯡꯉꯀꯥꯟꯗ ꯑꯗꯨꯝꯕ ꯑꯦꯒ꯭रेꯁꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯐꯥꯖꯟꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯔꯦꯗ ꯀꯣꯔꯦꯜꯒꯨꯝꯕ ꯁꯤꯕꯤꯕ ꯌꯥꯏ ꯔꯦꯗ ꯀꯣꯔꯦꯜꯁꯦ ꯈꯨꯠ ꯌꯦꯠꯀꯤ ꯈꯨꯅꯤꯡꯗꯧꯒꯨꯝꯕꯗ ꯁꯤꯕꯤꯌꯨꯀꯣ
ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯦꯗ ꯀꯣꯔꯦꯜꯁꯦ ꯑꯗꯨꯒ ꯏꯁꯣꯔꯗ ꯀꯩꯗ ꯏꯁꯣꯔ ꯅꯤꯡꯕ ꯈꯣꯠꯄꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯗꯤ ꯍꯅꯨꯃꯥꯟ puja tawbiyo ꯍꯥꯏꯗꯤ puja tawba ꯍꯥꯏꯔ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯂꯥꯠꯄꯤꯌꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯒꯤ ꯀꯩꯅꯣꯃ ꯑꯗꯨꯝ ꯀꯠꯄꯤꯒꯗꯕꯀꯣ ꯍꯥꯏꯗꯤ ꯂꯩꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯙꯨꯞꯅꯤ ꯈꯪꯗꯦ ꯀꯦꯟꯗꯜꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯂꯩꯕꯥꯛ ꯄꯣꯛꯄꯒꯤꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯅꯨꯃꯤꯠꯉꯩꯒꯤ ꯑꯩ ꯊꯨꯅ ꯑꯗꯨꯝ ꯁꯦꯝꯃꯛꯅꯕ ꯍꯣꯠꯅꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯅꯍꯥꯟꯗꯩ ꯈꯤꯇꯪ ꯂꯠꯂꯦ ꯁꯤꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡꯒꯤꯁꯦ ꯍꯥꯏꯗꯤ ꯔꯤꯀ꯭ꯋꯦꯁꯇꯤ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯃꯊꯪ ꯍꯥꯞꯄꯤꯔꯛꯑꯣꯅ ꯍꯥꯞꯄꯛꯀꯦ ꯃꯊꯪ ꯑꯗꯨꯝ ꯑꯩꯅ ꯉꯝꯕ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯉꯁꯤ 2 ꯍꯥꯞꯄꯛꯄꯁꯨ ꯌꯥꯏ ꯍꯌꯦꯡ ꯍꯥꯞꯄꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯖꯀꯩꯁ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯅꯤꯡꯊꯧꯀꯥꯕꯅꯦ ꯂꯩꯕꯥꯛ ꯄꯣꯛꯄꯅꯦꯗꯤ ꯍꯥꯞꯈ꯭ꯔꯦꯅꯀꯣ ꯑꯗꯣ ꯌꯨꯝꯖꯀꯩꯁꯒꯤ ꯑꯃꯨꯛ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤꯀꯣ ꯌꯨꯝꯖꯀꯩꯁ ꯍꯥꯏꯔꯒꯗꯤ ꯆꯌꯣꯜꯒꯤ 4 ꯁꯨꯕ ꯅꯨꯃꯤꯠ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯔꯛꯄ ꯌꯨꯝꯖꯀꯩꯁꯀꯣ ꯆꯌꯣꯜꯒꯤ 4 ꯁꯨꯕ ꯅꯨꯃꯤꯠ 4th day of the week ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀோ ꯑꯗꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝꯖꯀꯩꯁ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦ ꯌꯥꯝꯅ ꯂꯣꯖꯤꯀꯦꯜ ꯑꯣꯏꯀꯣ ꯔꯤꯁꯔꯆ ꯇꯧꯕ ꯄꯥꯝꯕ ꯃꯤ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯆꯀꯨꯝꯕꯒꯤꯗ ꯍꯥꯏꯗ ꯇꯧꯋꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯁꯇꯔꯒ ꯂꯣꯏꯔꯀꯥꯟꯗ ꯔꯤꯁꯔꯆꯀ ꯇꯧꯕ ꯀꯥꯡꯕꯨ ꯂꯩꯅꯀꯣ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯔꯤꯁꯔꯆꯀꯤ ꯊꯕꯛꯀꯨꯝꯕ ꯇꯧꯕꯤꯕꯗ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯗꯤ ꯔꯤꯁꯔꯆꯁꯦ ꯉꯁꯥꯏꯒꯤ ꯑꯣꯟꯂꯤ ꯑꯦꯖꯨꯀꯦꯁꯟ ꯔꯣꯝꯒꯤ ꯔꯤꯁꯔꯆ ꯈꯛꯇꯪ ꯅꯠꯇꯕꯤꯗꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯂꯩꯔꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯀꯩꯀꯥ ꯁꯤꯒꯨꯝꯕꯗ ꯍꯥꯏꯗꯤ ꯑꯗꯨꯗꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯖꯟꯅꯤꯡꯕ ꯊꯤꯖꯟꯅꯤꯡꯕꯁꯦ ꯑꯗꯨꯝ ꯄꯣꯛꯀꯅꯤꯕ ꯏꯁꯥꯗ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯁꯤꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯑꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯔꯀꯔꯤ ꯀꯩꯅꯣ ꯇꯥꯕ ꯅꯨꯃꯤꯠꯁꯤꯗ ꯄꯣꯛꯑꯕꯅꯤ나 ꯍꯥꯏꯗꯤ ꯃꯔꯀꯔꯤ ꯄ꯭ꯂꯥꯅꯦꯠꯁꯤꯅꯀꯣ ꯉꯁꯥꯏꯒꯤ ꯋꯦꯅꯁꯗꯦ ꯄꯣꯛꯄ ꯃꯤ ꯑꯉꯥꯡꯉꯩꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗ ꯃꯦꯃꯣꯔꯤ ꯄꯥꯋꯔ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯄꯥꯋꯔ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯒꯟꯕ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯗꯤ ꯉꯥꯡꯕ ꯈꯣꯠꯄꯁꯤꯁꯨ ꯃꯤꯅ ꯇꯥꯅꯤꯡꯒꯅꯤꯕ ꯑꯗꯣ ꯉꯁꯥꯏ ꯃꯦꯃꯣꯔꯤ ꯄꯥꯋꯔꯗꯨꯃ ꯂꯩꯔꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯦꯅꯦꯖꯃꯦꯟꯠ ꯁ꯭ꯀꯤꯜ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯃꯁꯥꯗ ꯑꯗꯨꯝ ꯄꯤꯊꯣꯔꯛꯑꯕꯅꯦꯕ ꯑꯉꯥꯡꯁꯤꯅ ꯍꯥꯏꯗꯤ ꯄꯣꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯕ ꯈꯔꯅꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯀꯣ ꯉꯥꯡꯊꯣꯛꯅꯤꯡꯕ ꯍꯥꯏꯗꯣꯛꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯌꯥꯁꯦ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯑꯣꯏꯕ ꯀꯌꯥ ꯃꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯌꯨꯝꯗ ꯀꯩꯗ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯇꯧꯔꯒꯁꯨꯀꯣ ꯁꯤ ꯀꯌꯥ ꯍꯥꯏꯗꯣꯛꯀꯟꯗꯕꯗꯣ ꯑꯣꯏꯒꯜꯂꯤꯀꯣ ꯃꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯥꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯟꯕ ꯃꯤ ꯑꯣꯏꯕꯗꯣ ꯍꯦꯜꯄꯤꯡ ꯍꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯜꯂꯦ attitude ꯂꯩꯇꯦ ꯃꯉꯣꯟꯗ ꯆꯥꯎꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯌꯥꯎꯗꯦꯅ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯁꯥꯗ attitude ꯂꯩꯕ ꯈꯣꯠꯄ ꯀꯥꯏꯅ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ attitude ꯂꯩꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯩꯇꯕ ꯃꯤ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯠ ꯍꯥꯏꯔꯁꯤꯀꯣ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯊꯕꯛꯀꯨꯝꯕ ꯖꯣꯕꯀꯨꯝꯕ ꯇꯧꯕ ꯑꯣꯐꯤꯁꯀꯤ ꯖꯣꯕꯀꯨꯝꯕ ꯇꯧꯕ ꯃꯤ ꯑꯣꯏꯔꯒꯁꯨꯀꯣ ꯃꯣꯏꯁꯦ ꯃꯜꯇꯤꯇꯥꯁꯀꯤꯡꯒꯨꯝꯕ ꯇꯧꯒꯜꯂꯦ ꯃꯜꯇꯤꯇꯥꯁꯀꯤꯡ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅꯃꯛ ꯍꯩꯕꯗꯣ ꯊꯕꯛ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯁꯥꯇ꯭ꯔꯗꯅꯤ ꯍꯥꯏꯔꯁꯤꯀꯣ ꯁꯥꯇ꯭ꯔꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕꯗꯣ ꯈꯛꯇꯪ ꯅꯠꯇꯕ ꯖꯒꯣꯏꯁꯨ ꯍꯩꯕ ꯏꯁꯩꯁꯨ ꯍꯩꯕ ꯑꯇꯩ ꯑꯥꯔꯠ ꯑꯦꯟ ꯀ꯭ꯔꯥꯐꯁꯨ ꯀꯩꯀꯥ ꯃꯌꯥम ꯍꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯖꯣꯕꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯤꯀꯣ ꯅꯪꯒꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯄ꯭ꯔꯣꯐꯥꯏꯜꯗꯨ ꯈꯛꯇꯪ ꯅꯠꯇꯕꯤꯗꯀꯣ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯍꯩꯕꯗꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ marketing person ne haraseba marketing person oiraga ngai HR admin gi thabak ado loinamak haiba khotpa leinako adagi mangonda amu hena kaino tawba hai tare ko mangonda mangasai gi na haida mangonda kaino taw multitasking gi mangonda talent ama yaurina ko aduduna adum loinamak touch tawba ngamgani mana chatra su oire natraga thabak tawba mi oiraga so aduga kainoma problem leiba matamda ko haidi magi life ta natraga magi personal natraga professional life ta problem leiba matamda problem the solution masana puthokjagani conclusion do tadri phawba hai tare ko haidi adumaina haidi problem solving tawba haiba mi oibado aduga amusida career gi matang da la asibo career oriented oiba hai tare ko haidi career da yamna haidi dum focus tawraga leiba mi oina oigale ko ado career da ni hena focus tawni ko mase haidi ngasagi relationship ka hairaga ju gambra haidi konaga dum kona yum pange kana khanba khotpa leina ko haidi ai hana ai career sem da ba ya de haina khanba mi oigam do dumaina oigale ko aduga amana miga wari watai saba su dum khara pami ko miga wari watai saba aduga nang mana khangi ba kaino se ai se haidi mana khangi ba knowledge se haidi mingon da su share tawning bodo adumba mi oibodo mi mam se leina ko haidi haidokning da ba mangonda haidok khraga di ma do haigrani kana khan ba adumba do kem leita bodo mangonda mana khangjari bodo su mingon da share tawning ba wari watai haidi ko sugumba gi matang da hai tare ko haidi knowledgeable oiba haidi conversation gumba se haidi mangonda yamna haidi tawning ba haidi chananing ba dum phaw mi oibodo
adu sumaina knowledge sharing gi harapanina haidi profession da haragadi teaching job se ko pamjei ko moi teaching job adagi professor lecturer gumba sugumba se moi adum badana hena focus togani ba ngasai gi magi keno aduga ibagi habit amasu thambiyo ko ai sum sesna suggestion hai tar ibagi habit ama thammo journal ni khangde blog haraga ngasai manipur da blog sem mi se de keno sida akoina youtube sida blog haidi ma se blogger ne kaine haraga di only ngasai gi keno akogi taba thakpa tawriba ate thongiba thaiba adu khatangna keno nateba ibagi blogging blog keno leina bloggers kumba leina ko adumaina iyoba nangi content mayam do iraga haidi publish tawraga mayam da pahaloba aduga amana relationship ki matang se relationship ki matang se makoina moigi partner dagi pamba se haidi corporation support kumba pami haidi mana thab ama taw matam da nang tawo kaina maning dagi inbiba do haidi adumba miyoina pamjay ma se mana dagi mama sa wena ji oiraga di ko my partner da mating adum haidi nang tawo ai leiri haibagi keno da adum tobi gani ba mai haidi supportive nature oibodo aduga mana so expect towe ba ngai gi mi du da su ko magi partner do expect towe haidi aingon da support taw bo mi pamba do adumai na oina oi ko adu taw adaina tawmina ba leraga di yam success oigani ko haidi marriage life kumba se aduga amana kitang negative oiba part hairaga di ko relationship ki matang sida ngasai gi nangna thabak sida dum focus tawraga leigramne na ko na magi thabak inkhang sida aduda na hena importance piba mi leina ko adumaina hena pigraga di haidi relationship ta gap lakani ko nabaini gi marakta gap lakani ngasai gi haidi matam su khar pibiyo ko adumaina haidi thabak haina dum tawbasu keno tawdena ko haidi family gi oina su matam khatang kai thokpiyo ado si sina haidi haipetang leire ko yumja ke sergi ena haiga dabange aduga number chanaba number hairaga di number 5 se chane ko haidi sada chanaba number se number 5 chane green color fion se pyo dong sa yumja ke sa asangba selo so haina ko masa gi oina yumja ke sa asangba machu selo ko nung da hairaga emerald sibiyo ko kunau bida aduga kaino akhoi gi kaino se Vishnu gi prayer gumba se hade aina haiba haitraga sugo YouTube te kai de Vishnu gi prayer gumba se adum tabiyo nungti gi yaraga di aduga amana amu hadi maigai haira se ko maigai se akhoi gi south west se chana de ko isagi wena maninga awanga haitare ko maninga awanga se somda chana daba oiba direction do oiba haitare ko adonga sagi Vishnu gi prayer do hai to ko prayer dum le jana traga hadi Vishnu gi photo ma kai ma khoina lacharaga sung yai ko Vishnu gi photo ma laga hadi adugi adum aina aigi lai thambam ke ka hadi mandir macha du dum thambiraga hadi ayuki nungdangi seba to birasu kemta kaide adum su to bibe ai ko adu sida leire ngasigi yumza kaisa pokpa minge gi ko hadi haipetang chana daba afaba phataba ko thank you Epok Numitki video makha tarakpo oina ngasi sagol se Numitki mayam da share tawjaragi ko sagol se Thursday 5th day of the week ko haidi chayulgin mangani shuba numit ado Thursday sagol sen haitai ko sagol sen se da pokpa mi sing se khatak tongali ko moi sing se tongan ba moi da unique oi ba khar lei ko haidi moi gi personality se haidi tongan ba unique oi ba haraga di afaba se haidi itop to pa magun na ma yaw do moi da ado mokoi se yamna optimistic oi ba haitare ko haidi yamna phana khangan ba oi ba do afaba khangan ba haitare ko mokoi gi life ta ups down se legal ko legal laga su ko adu dagi dum yamna line adum overcome tawraga tholokwa ngam do face tawraga tholokwa ngam do oi galle masagi oina su lai ningba mi oye ko masagi oina haidi lai ten adum puja tawa pamba mi oi su oi galle aduga life se enjoy tok thokpa pambado adumaina oye ko moise life se enjoy tok thokpa wakhal nungai na lei thokpa haye ado Thursday se ko Jupiter na chali ko Jupiter haira gadi guru aina ngasi ngasai ki wari nga sayu ki video da so hai gre ko haidi guru Jupiter haiba planet sina haidi mangonda chan banina haidi guru sina chan banina haidi magi life ta lanthum nungai ba thauna piba mi oye ko haidi magi ngasai gi isor se ge ngasai gi akhoi gi Jupiter se gi blessings lei banina mangonda Sigi numit da pokpa mi ngai se thabak anau bagumba try to waje kigande ba haidi mi leina ko haid ai si hauraga oitraga di kana khanbado adu moi gi oina haraga de thabak anau bagumba try to waje masa da ki ba phauda ba aduga magi dream goal hai tare ko haidi mana khanba kot pa yam wang khalle ko wang khanbado haidi ma adum oisho oigani ba du gi poto magi mana dream ma mana goal ma saga chari bado adu ngasai gi ishor ningge ko ishor ningba seba tauringai life da mangoda problem leiroi ado samna haibda lining o haibani ko
ꯑꯗꯣ ꯑꯃꯨꯛ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯦ ꯀꯔꯤꯌꯔꯗ ꯍꯥꯏꯔꯒꯅ ꯃꯈꯣꯏꯁꯦ ꯃꯤꯀꯣꯛ ꯑꯣꯏꯒꯜꯂꯤꯀꯣ ꯍꯥꯏꯗꯤ ꯃꯤꯀꯣꯛ ꯑꯣꯏꯒꯜꯂꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯃꯤꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯩꯒꯟꯕꯗꯣ ꯍꯥꯏꯗꯤ ꯇꯤꯝ ꯂꯤꯗꯔꯅꯦ ꯍꯥꯏꯔꯁꯤ ꯃꯦꯅꯦꯖꯔꯅꯦ ꯍꯥꯏꯔꯁꯤ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯔꯒ ꯃꯥꯒꯤ ꯃꯈꯥꯗ ꯁ꯭ꯇꯥꯐꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯒꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯤ ꯑꯣꯏꯒꯜꯂꯤ ꯃꯣꯏꯁꯦ ꯕꯦꯚꯥꯔꯁꯨ ꯀꯥꯏꯗꯦꯀꯣ ꯃꯤꯉꯣꯟꯗ ꯕꯦꯚꯥꯔ ꯀꯥꯏꯗꯦ ꯃꯈꯣꯏꯗ ꯑꯐꯕꯁꯦꯀꯣ ꯊꯕꯛ ꯑꯃꯗꯤ ꯌꯨꯝ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯀꯜꯂꯦ ꯍꯥꯏꯗꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯀ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯀ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄ ꯉꯝꯗꯕ ꯃꯤ ꯂꯩꯅꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯑꯦꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯁꯦ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄ ꯍꯩꯕ ꯃꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯣꯐꯦꯁꯟꯗ ꯍꯪꯉꯛꯑꯒꯅ ꯑꯃꯨꯛ ꯀꯩꯀꯩ ꯁꯨꯝ ꯆꯥꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯔꯀꯦꯇꯤꯡꯒꯨꯝꯕꯁꯦꯀꯣ ꯃꯥꯔꯀꯦꯇꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯣꯂꯤꯇꯤꯛꯁ ꯀꯣ ꯃꯥꯔꯀꯦꯇꯤꯡ ꯆꯥꯅꯩ ꯄꯣꯂꯤꯇꯤꯛꯁ ꯆꯥꯅꯩ ꯃꯦꯅꯦꯖꯃꯦꯟ ꯑꯗꯒꯤ ꯇꯤꯆꯤꯡ ꯖꯣꯕ ꯀꯣ ꯃꯤꯉꯣꯟꯗ ꯇꯤꯆꯤꯡꯒꯤ ꯖꯣꯕ ꯑꯦꯗꯚꯥꯏꯖꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯅꯣꯂꯦꯖ ꯁꯦꯌꯔꯤꯡꯒꯨꯝꯕꯁꯦ ꯁꯤꯁꯨ ꯆꯥꯟꯅꯕ ꯑꯣꯏꯀꯣ ꯁꯦꯜꯁꯤꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯄ꯭ꯔꯣꯐꯦꯁꯟ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯒꯦꯗꯣ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯑꯅꯧꯕ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯝ ꯄꯥꯝꯒꯜꯂꯦ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯝ ꯇꯧꯔꯝꯕ ꯄꯣꯠꯁꯦ ꯃꯥ ꯌꯥꯝ ꯊꯨꯅ ꯕꯣꯔ ꯆꯨꯔꯛꯀꯅꯤꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯁ ꯁꯤ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯃ ꯑꯃꯨꯛ ꯍꯧꯅꯤꯡꯉꯦ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯨꯝ ꯇꯧꯕ ꯊꯕꯛꯇꯣ ꯍꯥꯏꯗꯤ ꯈꯔ ꯇꯧꯔꯒ ꯍꯦꯛꯇ ꯇꯟꯖꯜꯂꯛꯄꯗꯣ ꯑꯗꯨꯝꯕꯁꯨ ꯈꯔ ꯂꯩꯌꯦꯀꯣ ꯃꯉꯣꯟꯗ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯊꯃꯣꯏ ꯁꯦꯡꯉꯦ ꯑꯣꯅꯦꯁ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯐ꯭ꯔꯦꯡꯛ ꯑꯣꯏꯌꯦ ꯃꯈꯣꯏꯅ ꯐ꯭ꯔꯦꯡꯛ ꯑꯣꯏꯕꯁꯤꯅꯀꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯃꯤꯅ ꯆꯥꯟꯁ ꯍꯦꯛꯇ ꯂꯧꯈꯤꯕꯗꯣ ꯃꯥꯒꯤ ꯐ꯭ꯔꯦꯡꯛ ꯑꯣꯏꯕꯁꯦ ꯍꯥꯏꯗꯤ ꯃꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯍꯦꯛꯇ ꯂꯧꯈꯤꯕ ꯑꯣꯏꯅ ꯑꯣꯏꯒꯜꯂꯦꯀꯣ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯕ ꯑꯦꯗꯚꯦꯟꯆꯔꯁ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯦꯗꯚꯦꯟꯆꯔꯁ ꯇ꯭ꯔꯤꯞꯀꯨꯝꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯆꯤꯡ ꯅꯨꯡꯗꯒ ꯆꯠꯄ ꯍꯥꯏꯗꯤ ꯑꯦꯗꯚꯦꯟꯆꯔꯁ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄꯁꯤꯗ ꯇ꯭ꯔꯦꯛꯀꯤꯡꯒꯨꯝꯕꯒ ꯄꯥꯝꯕ ꯃꯤꯗꯣ ꯑꯣꯏꯌꯦꯀꯣ ꯃꯣꯏꯁꯦ ꯃꯈꯣꯏꯅ ꯃꯤꯒꯤ ꯅꯣꯡꯇ ꯐꯠꯇꯅꯕ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯤꯅꯗꯤ ꯌꯥꯝꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯖꯦꯂꯁꯀꯨꯝꯕ ꯑꯣꯏꯕꯗꯣ ꯑꯗꯨꯝꯕꯗꯤ ꯑꯣꯏꯒꯜꯂꯦ ꯑꯗꯒꯤ ꯃꯦꯔꯤꯖꯇ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁꯐꯨꯜ ꯃꯦꯔꯤꯖ ꯑꯣꯏꯒꯜꯂꯦꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯂꯩꯔ ꯃꯇꯨꯡꯗꯁꯨ ꯍꯥꯏꯗꯤ ꯃꯦꯔꯤꯖꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯔꯛꯇꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨꯝꯕꯗꯣ ꯀꯌꯥ ꯑꯣꯏꯒꯟꯗꯦ ꯃꯣꯏꯒꯤꯅ ꯍꯥꯏꯗꯤ ꯃꯦꯔꯤꯖꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯣꯟda ꯑꯁꯥꯎꯕꯒꯤ ꯄꯥꯔꯠꯁꯦ ꯀꯌꯥ ꯌꯥꯎꯗꯦꯅ ꯍꯥꯏꯗꯤ ꯑꯦꯡꯒꯔꯁꯦ ꯃꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯅꯤꯅ ꯍꯥꯏꯗꯤ ꯃꯤ ꯄꯥꯔꯠꯅꯔ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯀꯟꯇ꯭ꯔꯣल ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯁꯥꯎꯅꯕꯒꯤ ꯈꯠꯅꯕꯒꯤ ꯃꯆꯥꯛꯇꯣ ꯑꯣꯏꯔꯣꯏꯅ ꯑꯗꯨꯗ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯁꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯡꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯑꯃ ꯂꯩꯖꯕꯅꯤꯅ ꯉꯁꯥꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁ꯭ꯃꯨꯠꯂꯤ ꯆꯠꯀꯅꯦꯕ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯃꯤ ꯂꯩꯔꯒꯁꯨꯀꯣ ꯑꯗꯒꯤ ꯁꯨꯝ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯃꯁꯥꯁꯦ ꯐꯒꯜꯂꯤꯀꯣ ꯃꯣꯏꯁꯦ ꯃꯁꯥ ꯐꯒꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯖꯨꯄꯤꯇꯔꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯨꯊꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯂꯩꯕꯅꯦꯀꯣ ꯍꯥꯎꯁ ꯂꯩꯕꯅꯦꯀꯣ ꯍꯥꯏꯗꯤ ꯀꯨꯊꯤ ꯌꯦꯡꯕ ꯃꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯅ ꯍꯩꯇ꯭ꯔꯒꯁꯨꯀꯣ ꯍꯥꯏꯐꯦꯠꯇꯪ ꯑꯥꯏꯗꯤꯌꯥ ꯈꯤꯇꯪ ꯂꯧꯕꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤꯗ ꯃꯥꯒꯤ ꯖꯨꯄꯤꯇꯔꯁꯦ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯔꯗꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯥꯕ ꯈꯣꯠꯄꯁꯦ ꯈꯔ ꯇꯣꯏꯒꯅꯤꯀꯣ ꯅꯥꯕꯁꯦ ꯀꯩꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯥꯏꯖꯦꯁꯇꯤቭ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯑꯗꯨꯒ ꯗꯥꯏꯠ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯃꯅ ꯗꯥꯏꯠ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯕꯦꯁꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯅꯣꯏꯈꯠꯄ ꯍꯛꯆꯥꯡ ꯅꯣꯏꯈꯠꯄ ꯍꯛꯆꯥꯡꯁꯦ ꯀꯥꯝꯈꯠꯄ ꯉꯁꯥꯏꯒꯤ ꯆꯥꯕ ꯊꯛꯄꯗꯣ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯣ ꯄꯨꯡꯆꯥꯗ ꯆꯥꯁꯟꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯑꯣꯏꯕ ꯗꯥꯏꯠ ꯆꯥꯗꯕꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃ ꯈꯔ ꯂꯩꯒꯅꯤ ꯑꯗꯣ ꯑꯐꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦꯀꯣ ꯑꯐꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯐꯠꯇꯕ ꯄꯥꯔꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯥꯒꯤ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯄꯣꯏꯟꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯄꯣꯏꯟꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯝꯇꯥꯏꯝꯁ ꯈꯪꯗꯕꯅꯦꯕ ꯑꯩꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯦ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯍꯥꯏꯕꯤꯔꯒꯗꯤ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯕꯤꯔꯒꯗꯤ ꯅꯪꯁꯦ ꯅꯪꯒꯤ ꯅꯦꯒꯦꯇꯤቭ ꯄꯣꯏꯟꯠꯁꯦ ꯁꯤꯁꯦ ꯂꯩꯌꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯣꯅ ꯍꯥꯏꯗ꯭ꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯪꯉꯛꯄꯅꯦꯕ ꯑꯩꯁꯦ ꯁꯤꯗ ꯁꯣꯏꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯅ ꯑꯗꯣ ꯅꯦꯒꯦꯇꯤቭ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯉꯣꯟꯗꯀꯣ ꯍꯥꯏꯗꯤ ꯏꯒꯣꯒꯨꯝꯕꯁꯦ ꯂꯥꯛꯑꯦꯀꯣ ꯃꯔꯛꯇ ꯏꯒꯣ ꯀ꯭ꯂꯥꯁꯦꯁꯀꯨꯝꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯂꯤꯛꯀꯤ ꯃꯔꯛꯇꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯃꯔꯛꯇ ꯄꯥꯔꯠꯅꯔꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯑꯁꯥꯎꯕꯗꯣ ꯐꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯁꯨ ꯉꯁꯥꯏꯒꯤ ꯏꯒꯣꯗ ꯈꯇꯪ ꯂꯥꯛꯑꯒꯗꯤꯀꯣ ꯏꯒꯣ ꯀ꯭ꯂꯥꯁꯦꯁꯀꯨꯝꯕꯁꯦ ꯂꯥꯛꯑꯒ ꯑꯗꯨꯗꯨꯅ ꯅꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯣ ꯁꯝꯇꯥꯏꯝꯁ ꯃꯣꯏꯁꯦꯀꯣ ꯊꯔꯁꯗꯦꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯥꯔꯠꯅꯔꯗ ꯗꯣꯃꯤꯅꯦꯠ ꯇꯧꯒꯦꯁꯨ ꯑꯃꯨꯛꯃꯨꯛ ꯇꯧꯋꯦ ꯃꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯗꯣꯃꯤꯅꯦꯇꯤꯡꯁꯨ ꯈꯇꯪꯁꯨ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯥꯎꯕ ꯈꯣꯠꯄꯗꯨꯅ ꯑꯃ ꯁꯥꯎꯗꯕ ꯈꯣꯠꯇꯕꯗꯨꯅ ꯑꯃ ꯂꯩꯖꯈ꯭ꯔꯦꯅꯀꯣ ꯑꯗꯨꯒ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣल ꯇꯧꯅꯤꯡꯕ ꯈꯣꯠꯄꯀꯣ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯃꯤꯉꯩꯁꯤꯒꯤ ꯅꯦꯒꯦꯇꯤቭ ꯄꯣꯏꯟꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯆꯥꯟꯅꯗꯕꯩ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯆꯥꯟꯅꯗꯕꯩ ꯃꯇꯥꯡꯒꯤꯁꯦ ꯅꯝꯕꯔꯗ ꯍꯥꯏꯔꯒꯗꯤ ꯅꯝꯕꯔ 3ꯁꯦ ꯃꯥꯒꯤ ꯂꯛꯀꯤ ꯅꯝꯕꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯃꯤꯉꯩꯒꯤ ꯂꯛꯀꯤ ꯅꯝꯕꯔꯁꯦ ꯅꯝꯕꯔ 3 ꯀꯣ ꯑꯗꯨꯒ ꯐꯤꯔꯣꯟꯗ ꯍꯥꯏꯔꯒꯅ ꯌꯦꯜꯂꯣ
ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯌꯦꯜꯂꯣꯁꯨ ꯁꯦꯠꯀꯗꯕꯅꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯦꯜꯂꯣ ꯃꯆꯨꯁꯦ ꯁꯣꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯌꯦꯜꯂꯣꯒꯨꯝꯕꯁꯦ ꯁꯦꯠꯂꯒ ꯆꯠꯄꯤꯌꯨꯀꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯊꯕꯛꯀꯨꯝꯕ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯇꯣꯟꯗ ꯍꯥꯏꯔꯒꯅ ꯌꯦꯜꯂꯣ ꯁꯐꯥꯏꯔ ꯀꯣ ꯌꯦꯜꯂꯣ ꯁꯐꯥꯏꯔꯁꯦ ꯔꯇꯤ 5ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯖꯨꯄꯤꯇꯔ ꯋꯤꯛ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯕ ꯈꯣꯠꯄ ꯇꯣꯏꯔꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯄꯣꯠ 3ꯒꯨꯝꯕ ꯉꯁꯥꯏꯒꯤ ꯂꯛꯀꯤ ꯅꯝꯕꯔꯁꯦ 3ꯅꯤꯅꯀꯣ ꯄꯣꯠ 3ꯒꯨꯝꯕ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯕꯤꯌꯣ ꯄꯣꯠ 3 ꯗꯥꯟ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯇ ꯂꯥꯏꯔꯕꯗ ꯇꯧꯒꯗꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯗꯣꯅꯦꯠꯁꯦ ꯕ꯭ꯂꯥꯡꯀꯦꯠꯅꯦ ꯍꯥꯏꯔꯁꯦꯀꯣ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯑꯦꯀꯣ ꯍꯥꯏꯗꯤ ꯃꯤꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯒꯗꯕ ꯄꯣꯠꯇꯣ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯃꯆꯥ 3 ꯈꯛꯇꯪ ꯂꯩꯕꯤꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯃꯤ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯂꯥꯏꯔꯕ ꯃꯤꯒꯨꯝꯕꯗ ꯗꯣꯅꯦꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯀꯩꯅꯣ ꯂꯩꯕꯗꯣ ꯈꯔ ꯐꯒꯅꯤꯀꯣ ꯉꯁꯥꯏꯒꯤ ꯖꯨꯄꯤꯇꯔ ꯋꯤꯛ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯐꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯄꯤꯖꯕꯁꯨ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅꯒ ꯊꯣꯡꯉꯒ ꯀꯧꯔꯒ ꯁꯤꯁꯨ ꯀꯥꯟꯅꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯃꯤꯉꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯕ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯐꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯅꯩꯅꯔꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯨꯅ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯍꯧꯖꯤꯛ ꯌꯥꯝꯗꯔꯦ ꯍꯥꯞꯄꯛꯀꯗꯕꯁꯦ 2 ꯈꯛꯇꯪ ꯉꯥꯏꯔ ꯃꯥꯜꯂꯦ ꯏꯔꯥꯏꯒ ꯊꯥꯡꯖꯒꯗꯪ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤꯁꯦ ꯊꯦꯡꯛ ꯌꯨ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯃꯨꯛ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝ ꯇꯥꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄ ꯃꯤꯉꯩꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯐ꯭ꯔꯥꯏꯗꯦꯀꯣ ꯍꯥꯏꯗꯤ 6th day of the week ꯍꯥꯏꯗꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯍꯞꯇꯥꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯅꯦ ꯑꯗꯨꯒ ꯄ꯭ꯂꯥꯅꯦꯠꯇꯅ ꯍꯥꯏꯔꯒ ꯚꯤꯅꯁꯅ ꯔꯨꯜ ꯇꯧꯋꯦꯀꯣ ꯑꯗꯣ ꯚꯤꯅꯁꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄ꯭ꯂꯥꯅꯦꯠꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯒꯗꯕ ꯑꯃꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯐꯖꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯐꯖꯕ ꯍꯥꯏꯔꯒꯗꯤ ꯕ꯭ꯌꯨꯇꯤꯐꯨꯜꯗꯒꯤ ꯅꯨꯡꯁꯤꯕ ꯂꯚ ꯀꯣ ꯑꯥꯔꯠ ꯂꯛꯖꯔꯤ ꯀꯝꯐꯔꯠ ꯄꯤꯕ ꯑꯣꯏꯌꯦ ꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯀꯦ-ꯑꯃꯧꯒꯤ ꯄꯣꯠꯀꯨꯝꯕꯁꯦ ꯌꯥꯝꯅ ꯀꯝꯐꯔꯠ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯨꯝꯕ ꯍꯥꯏꯗꯤ ꯃꯣꯏꯗ ꯄꯤꯒꯟꯕ ꯑꯣꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄ ꯃꯤꯁꯦ ꯃꯤꯅꯁꯨ ꯅꯨꯡꯁꯤꯒꯜꯂꯦ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯣꯏꯅꯁꯨ ꯑꯣꯏ ꯃꯁꯛ ꯃꯇꯧꯒꯤ ꯍꯥꯏꯔꯒꯁꯨ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ ꯀꯝꯄ꯭ꯂꯦꯛꯁꯟ ꯐꯖꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯤ ꯁꯨꯝꯕ ꯃꯤꯁꯨ ꯑꯣꯏꯌꯦꯀꯣ ꯑꯗꯨꯒ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯄꯥꯝꯕꯗꯣ ꯑꯣꯏꯌꯦ ꯑꯗꯣ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯁꯨ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤቭ ꯑꯣꯏꯕ ꯄꯔꯁꯟ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯀ꯭ರಿಯꯦಟಿವಿಟಿ ꯏꯅꯣቬꯇꯤቭ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯅ ꯈꯟꯗꯣꯔꯛꯄ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯇꯣꯞꯀꯅꯤꯕ ꯑꯪꯀꯜ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯜꯂꯤꯕ ꯃꯣꯏꯅ ꯇꯧꯊꯣꯔꯛꯄ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯒꯤ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯃꯌꯥꯝꯒ ꯈꯤꯇꯪ ꯇꯣꯉꯥꯟꯒꯅꯤꯀꯣ ꯀꯔꯤꯌꯔꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤꯗꯪ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨꯗ ꯑꯣꯏꯅ ꯆꯪꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯅ ꯍꯦꯟꯅ ꯄꯩꯁꯥ ꯊꯣꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯒꯦ ꯑꯩꯅ ꯊꯋꯥꯏꯅ ꯇꯥꯖꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯣꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯅ ꯄꯩꯁꯥ ꯍꯦꯟꯅ ꯊꯣꯛꯑꯦ ꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯒꯦꯅ ꯈꯟꯗꯕ ꯑꯩꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯄꯣꯠꯇꯨꯗ ꯑꯣꯏꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯐꯒꯅꯤꯀꯣ ꯑꯗ ꯄꯔꯁꯟ ꯋꯥꯏꯁ ꯍꯥꯏꯔꯒꯁꯨ ꯌꯥꯝꯅ ꯑꯦꯟꯊꯨꯖꯤꯌꯥꯁꯇꯤꯛ ꯑꯣꯏꯕ ꯃꯣꯏꯁꯤꯡꯁꯦ ꯑꯗꯨꯒ ꯄꯣꯖꯤꯇꯤꯚꯤꯇꯤ ꯑꯗꯨꯝ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕ ꯃꯤ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯉꯩꯗꯨꯗ ꯍꯥꯏꯗꯤ ꯑꯐꯕ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯋꯥꯏꯐ ꯑꯣꯏꯔꯣꯀꯣ ꯌꯥꯝꯅ ꯐꯕ ꯑꯣꯏꯕꯗꯣ ꯑꯣꯏꯀꯣ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯗꯁꯨ ꯃꯤꯅ ꯇꯥꯅꯤꯡꯒꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯉꯥꯡꯕꯗꯨꯗꯀꯣ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯣꯛꯏꯕ ꯃꯥꯒꯤ ꯁ꯭ꯃꯥꯏꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯂꯚꯂꯤ ꯁ꯭ꯃꯥꯏꯜ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯃꯥꯏꯜꯗꯨꯒ ꯂꯣꯏꯅꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯤꯗꯨꯅ ꯃꯤꯉꯣꯟꯗ ꯁꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯁꯨꯝ ꯄꯔꯁꯅꯦꯂꯤꯇꯤ ꯃꯇꯥꯡꯁꯦꯀꯣ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯑꯗꯒꯤ ꯗ꯭ꯔꯦꯁꯃꯛꯇ ꯁꯦꯠꯂꯒꯁꯨꯀꯣ ꯌꯥꯝꯅ ꯗꯤꯁꯦꯟ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯣ ꯌꯥꯝꯅ ꯑꯆꯝꯕ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄꯗꯣ ꯃꯤꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯝꯅ ꯄꯨꯡꯁꯦꯠꯇꯒ ꯁꯦꯠꯆꯟꯗꯕ ꯈꯣꯠꯇꯕ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁ ꯌꯥꯝꯅ ꯐꯖꯕꯒꯨꯝꯕ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯨꯝ ꯑꯁꯣꯏꯕꯁꯦ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯁꯣꯏꯔꯦꯀꯣ ꯃꯤꯁꯇꯦꯛꯁꯦ ꯂꯩꯔꯦ ꯇꯥꯔꯁꯨ ꯃꯤꯁꯇꯦꯛꯁꯦ ꯑꯦꯛꯁꯦꯞꯇꯤ ꯀꯌా ꯇꯧꯒꯟꯗꯦ ꯍꯥꯏꯗꯤ ꯃꯥꯅ ꯁꯣꯏꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯣꯔꯤ ꯍꯥꯏꯕꯒꯤ ꯁꯣꯔꯤꯒꯨꯝꯕꯁꯦꯀꯌా ꯍꯥꯏꯒꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯔꯩꯒꯨꯝꯕꯗꯤ ꯈꯤꯇꯪ ꯌꯦꯠꯀꯜꯂꯤꯀꯣ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒꯁꯨ ꯔꯤꯂꯦꯁꯟshipꯁꯤꯗ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯉꯦ ꯃꯣꯏꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯊꯃꯣꯏ ꯌꯥꯝ ꯁꯦꯡꯒꯅꯤꯀꯣ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯒꯜꯂꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯇꯤꯟꯅꯕꯒꯨꯝꯕꯗꯨꯁꯨꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯃꯈꯛ ꯁꯤꯕ ꯅꯥꯕ ꯈꯪꯗꯕꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯝꯕ ꯃꯤꯁꯨ ꯑꯣꯏꯀꯣ
ꯑꯗꯣ ꯃꯥꯅ ꯁꯨꯝ ꯐꯅ ꯁꯨꯝ ꯈꯟꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯦ ꯖꯁ ꯇꯧꯕꯗꯤ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯁꯤ ꯃꯤꯁꯦ ꯐꯩꯌꯦ ꯁꯤ ꯃꯤꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯁꯨꯝ ꯃꯁꯥ ꯐꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥ ꯐꯕꯅꯤꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯃꯤꯁꯨ ꯂꯣꯏꯅ ꯐꯔꯝꯒꯗꯕ ꯍꯦꯛꯇ ꯈꯟꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯥꯅ ꯈꯟꯗꯣꯛꯄ ꯉꯝꯗꯕꯗꯣ ꯑꯗꯥꯏ ꯀꯥꯟꯁꯤꯗ ꯑꯗꯨꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛ ꯃꯉꯣꯟꯗ ꯃꯥꯡꯖꯍꯧꯕ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯌꯦ ꯁꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯄꯣꯛꯄ ꯃꯤꯉꯩꯁꯦꯀꯣ ꯑꯗꯣ ꯑꯃꯨꯛ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤꯀꯣ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯁꯤ ꯑꯗꯨꯝ ꯍꯦꯄꯤ ꯃꯦꯔꯤꯖ ꯂꯥꯏꯐꯀꯨꯝꯕ ꯑꯣꯏꯒꯜꯂꯤꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕꯒꯨꯝꯕ ꯂꯩꯕꯁꯨ ꯌꯥꯎꯋꯤꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯦꯔꯤꯖꯁꯦ ꯑꯗꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯌꯥꯝꯅ ꯅꯦꯅꯥ ꯇꯥꯅ ꯐꯖꯅ ꯄꯥꯔꯠꯅꯔꯗꯨꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯕꯥꯏꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯚ ꯍꯥꯔꯃꯅꯤ ꯑꯗꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯐꯖꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯔꯥꯏꯄꯣꯛꯄ ꯃꯤꯉꯩꯒꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯗ꯭ꯔꯒꯁꯨ ꯃꯆꯥꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯒꯅꯤ ꯃꯥꯒꯤ ꯑꯉꯥꯡ ꯀꯔꯤ ꯀꯔꯥꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯃꯤꯗꯣ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯁꯤꯗ ꯈꯤꯇꯪ ꯍꯟꯊꯔꯛꯑꯒꯁꯨ ꯍꯥꯏꯗꯤ ꯃꯆꯥꯗꯤ ꯐꯖꯅ ꯂꯨꯅ ꯇꯧꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠꯁꯦ ꯌꯦꯡꯕꯤꯌꯨꯅꯦ ꯋꯤꯅꯔꯁꯦ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯗ꯭ꯔꯥ ꯌꯥꯝꯅ ꯃꯆꯨꯁꯦ ꯈꯤꯇꯪ ꯌꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯏꯔꯥꯏ ꯄꯣꯛꯄ ꯃꯤꯉꯩꯁꯦꯀꯣ ꯏꯔꯥꯏ ꯄꯣꯛꯄ ꯃꯤꯁꯦ ꯑꯉꯧꯕ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯑꯉꯧꯕ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯥꯏꯠ ꯀꯂꯔꯁꯦꯀꯣ ꯕ꯭ꯔꯥꯏꯠ ꯀꯂꯔꯁꯦ ꯑꯗꯨꯝ ꯁꯦꯠꯄꯤꯕ ꯌꯥꯏꯀꯣ ꯈꯤꯇꯪ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯆꯠꯀꯦꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯃꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯅꯝꯕꯔ ꯍꯥꯏꯔꯁꯤꯅꯦꯀꯣ ꯂꯛꯀꯤ ꯅꯝꯕꯔꯁꯦ 6 ꯑꯣꯏꯀꯣ ꯑꯗꯒꯤ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕꯁꯦ ꯈꯔ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯣꯠꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯔꯐ꯭ꯌꯨꯝꯅꯤ ꯈꯪꯗꯦ ꯗꯤꯑꯣꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯌꯨꯁ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤ ꯅꯠꯇ꯭ꯔꯒ ꯗꯨꯔꯒꯥꯒꯤ ꯄꯨꯖꯥ ꯇꯧꯕꯤꯕꯁꯦ ꯁꯤꯁꯤꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯌꯥꯝꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯍꯩ ꯐꯪꯕ ꯅꯪꯅ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯩ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯑꯃꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯍꯩꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯤv ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯀꯤ ꯃꯟꯗꯤꯔꯒꯨꯝꯕꯒ ꯂꯩꯔꯒꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯖꯜ ꯑꯚꯤꯁꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡ ꯍꯩꯕꯁꯦ ꯁꯤꯃꯁꯨ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯂꯥꯏꯐꯇ ꯑꯣꯕꯁꯇꯦꯀꯜꯁ ꯂꯥꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯔꯤꯃꯨꯚ ꯇꯧꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤꯀꯣ ꯗꯦꯠ 6ꯀꯨꯝꯕꯀꯣ ꯗꯦꯠ 6ꯀꯨꯝꯕꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕ ꯇꯧꯕꯤꯕ ꯑꯗꯨꯒ ꯇꯥꯡ 6ꯀꯨꯝꯕꯁꯦꯀꯣ ꯉꯁꯥꯏꯒꯤ 6ꯁꯦ ꯑꯩꯒꯤ ꯂꯛꯀꯤ ꯅꯝꯕꯔꯅꯤꯅꯀꯣ 6 ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯒꯨꯝꯕ ꯍꯥꯏꯗꯤ खितंग कनो तौबंगै हाइदि कनोमा पिजबिबा अदुगा नत्रगा हाइदि मोइगी ओइना हाइदि कनोमा तौबिबगुंबको फिरोन मक्ता लेरगा पीबनी खंगदे अदुमाइना तरुक लेरगा अदुमाइना पिबियोको हाइदि आइगी डेट ऑफ बर्थ सिगी लकी नंबर सिगी मतुंगिना ngसाइगी 6 नंबर से को हाइदि फी मक्ता ai हाइजे ब्लैंकेट लेरेन खलसे ब्लैंकेट तरुक कुंबा अदुमाइना आइना ममांगदसु हाइग्रे को अहुम लेरगा पियो काइना हाइगिबा मा यावबने को सिदाना तरुक कुंबा लेरगा दाइना पिबिगदबा अदो ngasi irai pokpa ngai gi sida leire ko ado hayeng ama khata ngai chale keno se numit jam khata ngai chale thangjagi duma ai hayeng se hapa ge soidana ko haidi thangjagi hairak pasu mayam leiri ko irai gi hairak pasu leiri irai gi sai petang yengbiro ko haidi ai gi chana daba kari tawra phagada ge haibado akoi gi ipok numit gi makha tarakpa oina ko thangje numit gi amu haipetang mayam tabiro ko hafta da numit taret ni leiko numit taret ni se sigi significance tongali हाइदि इपोक नुमित की हाइदि मतुंग इन्ना हाइ तारको मीगी पर्सनालिटी सु तोंगाले बसिदा कइगिनो हाइबदा ngसाइगी प्लैनेट ग्रह से मानदबगिनेबा सोम सैटरडे पोकपा ओइबनेना को सैटर्न हारगदि शनि से शनि हाइदिबा प्लैनेट से इफेक्ट तौइ को लाइफ से को अदो सैटर्न शनि से हाइदि खितंग अमम्ब प्लैनेट हाइ तारे को डिम ओइबदो खंगना लाइट डिम ओइबदो डिम प्लैनेट सु हाइने बस ngसाइगी सैटर्न से अमम्ब प्लैनेट हाइ से को खतंग डिम ओइब प्लैनेट ने हाइना सु खंगनै अदुना अमम्ब से नंगी पर्सनालिटी दा नंगी लाइफ दा सु खतंग अदुम ममी ताबा उ फंगबदो सुगुम्ब से मसागी ओनदी होनाबा याम कल्ले डिसिप्लिन लेबा मी हाइदि स्ट्रेट फॉरवर्ड ति ओइबा अदु तारागो सु थबक से मतम चाना लोशन बदि सुंगम दे को मासे हाइदि याम सीरियस सु ओइगन बदो सीरियस ओइबा हारगदि को हाइदि कशु याम का हेना ओइद्रसु याबा पोतु द सीरियस कुंबा याम नो ओशन गली को अदो मीना फागी तौबसु क्या पाम लबदो मागी चानाबा मागी मरुप मपांगना तौबुदि कशु काइदि अदुगा मी अतोपमना फागी गा तौरागा सु को हाइदि फ्रंगलाउ सौगटपा खोटपा अदुमाइना हाइदि मंगोंदा सिसे खरा लेये को अदुना हाइदि खतंग थादोपियो सिगी मयाम से को हाइदि सिसिना अखोइना हाइदि सुम फतवा पार्ट से अखोइ अइना कक्थपिबा याइना अइगी लाइफ सिदगे फैमिली की मतंग दा हारगदि को फैमिली का रिलेशन दि फगनी होटनबा कली मागी गोल दो हाइदि योरको मतंदा खतंग दि तपकनिबा हाइदि माना ngसाइगी होटनदिसे मा मतम चाना दि खतंग फंगदबा हाइ तारे को मंगोंदा खरा खतंग थुना अहन जोइसन गली को अहन जोइसन बा हारगदि अखोइ येउने हाइदि
ꯄꯣꯛꯀꯨꯝꯕ ꯌꯥꯝ ꯊꯨꯅ ꯍꯧꯕꯅꯦ ꯊꯥꯡꯖ ꯄꯣꯛꯄ ꯃꯤꯉꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝ ꯉꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯆꯍꯤ ꯃꯇꯥꯡꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗꯨꯗ ꯍꯥꯏꯗꯤ ꯁꯝꯗ ꯄꯣꯛꯀꯨꯝꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 30ꯒ ꯌꯧꯗ꯭ꯔꯤꯉꯩꯒꯨꯝꯕ ꯑꯗꯨꯒ 35 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯤ ꯄꯣꯛꯀ ꯃꯌꯥꯝ ꯍꯧꯔꯛꯄ ꯈꯣꯠꯄꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯅꯪꯅ ꯁꯨꯝ ꯊꯕꯛꯇ ꯀꯩꯅꯣ ꯇꯧꯕꯗꯨꯗꯀꯣ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯁꯟꯕꯗꯣ ꯑꯣꯏꯒꯅꯣꯕꯗꯨꯗꯣ ꯍꯥꯏꯗꯤ ꯑꯣꯏꯔꯒꯗꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯇꯦꯟꯁꯟ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯦꯐꯦꯛ ꯇꯧꯔꯛꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯗ ꯑꯗꯨꯝ ꯁꯣ ꯇꯧꯔꯤꯅ ꯈꯨꯏꯖꯤꯜꯂꯛꯄ ꯉꯁꯥꯏꯒꯤ ꯄꯣꯛ ꯍꯧꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯄꯣꯛ ꯍꯧꯗꯅꯕꯒꯤꯗꯃꯛꯇꯀꯣ ꯁꯤꯁꯦ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯊꯝꯒꯅꯣ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯁꯟꯒꯅꯣ ꯁꯦꯇꯔꯗꯦꯁꯤꯡꯁꯦ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯉꯦꯕ ꯃꯣꯏꯁꯦꯀꯣ ꯃꯤꯒꯤ ꯑꯣꯏꯅ ꯍꯩꯁꯤꯡꯕꯗꯤ ꯑꯣꯏ ꯍꯣꯠꯅꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯍꯣꯠꯅꯕꯁꯨ ꯀꯜꯂꯦꯕ ꯌꯥꯝꯅ ꯑꯗꯣ ꯃꯣꯏꯒꯤ ꯐꯠꯇꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞꯇ ꯊꯕꯛ ꯇꯧꯅꯤꯡꯗꯦꯕ ꯒ꯭ꯔꯨꯞꯇ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯇꯤꯝ ꯋꯥꯔꯛꯁꯦ ꯐꯗꯤ ꯐꯩꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯍꯩꯅꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯨꯞꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯦ ꯃꯥ ꯀꯌꯥ ꯄꯥꯝꯗꯦ ꯃꯁꯥ ꯃꯊꯟꯇ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕꯒꯤ ꯑꯣꯏꯅ ꯇꯧꯕꯗꯣ ꯕꯥꯎꯟꯗꯦꯁꯟꯗꯁꯨ ꯇꯧꯅꯤꯡꯗꯦ ꯕꯥꯎꯟꯗꯦꯁꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯦ ꯍꯥꯏꯔꯁꯤꯅꯀꯣ ꯄꯨꯡ 9ꯗꯒꯤꯅ ꯍꯣꯔꯦꯟ ꯄꯨꯡ 5 ꯐꯥꯎ ꯂꯩꯗꯣꯏꯅꯦ ꯍꯥꯏꯔꯁꯦ ꯑꯗꯨꯝꯕ ꯖꯣꯕꯀꯨꯝꯕꯁꯨ ꯍꯩꯅꯔꯣꯏꯕ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕꯥꯎꯟꯗꯦꯁꯟꯗ ꯂꯩꯕ ꯖꯣꯕꯀꯨꯝꯕꯁꯨ ꯍꯩꯅꯔꯣꯏ ꯑꯗꯣ ꯃꯉꯣꯟꯗ ꯆꯥꯟꯅꯒꯗꯕ ꯖꯣꯕ ꯍꯥꯏꯔꯒꯗꯤꯀꯣ ꯃꯈꯣꯏꯁꯦ ꯁꯅꯤꯒ ꯔꯤꯂꯦꯠ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯇꯤꯆꯤꯡ ꯖꯣꯕ ꯃꯤꯒꯤ ꯁꯦꯕꯥꯒꯨꯝꯕ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯇꯤꯆꯤꯡ ꯖꯣꯕꯅꯤ ꯈꯪꯗꯦ NGOꯒꯨꯝꯕꯒ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯤꯔꯒꯁꯨꯀꯣ NGO ꯑꯃꯒ ꯀꯅꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯂꯥꯏꯐꯁꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯝ NGO ꯂꯩꯅ ꯑꯩꯈꯣꯏꯅ ꯖꯣꯏꯟ ꯇꯧꯕ ꯌꯥꯏꯅꯀꯣ ꯑꯩꯒꯤ ꯖꯣꯕ ꯑꯃ ꯀꯔꯤ ꯑꯃ ꯇꯧꯖꯔꯒꯁꯨ NGO ꯑꯃꯒ ꯍꯥꯏꯗꯤ ꯃꯔꯤ ꯊꯝꯕꯤꯔꯒꯅꯦ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯃ ꯇꯧꯕꯤꯌꯨꯒ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯊꯕꯛꯁꯤꯃ ꯂꯣꯏꯅ ꯆꯥꯟꯅꯒꯅꯤꯀꯣ ꯁꯣꯝꯗ ꯑꯗꯣ ꯑꯃꯨꯛ ꯂꯞ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒꯁꯨꯀꯣ ꯂꯞ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯒꯅꯤ ꯏꯃꯣꯁꯅꯦꯜꯁꯨ ꯌꯥꯝꯅ ꯑꯣꯏꯌꯦ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯁꯦꯇꯔꯗꯦꯁꯤꯡꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯁꯤꯗꯀꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯗꯁꯨ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯁꯦ ꯃꯣꯏꯅ ꯃꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯣꯏꯔꯣꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯒꯅꯦꯕ ꯃꯥ ꯑꯗꯣ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕꯁꯨ ꯑꯣꯏꯀꯣ ꯏꯀꯥꯏ ꯊꯤꯒꯟꯕ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯀꯩ ꯍꯥꯏꯗꯤ ꯃꯃꯥꯏ ꯁꯣꯟꯕ ꯃꯤ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯁꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀோ ꯃꯃꯥꯏ ꯁꯣꯟꯕ ꯃꯤ ꯑꯣꯏꯕꯅꯤ ꯏꯀꯥꯏꯃꯟꯗꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯏꯀꯥꯏꯃꯟꯗꯅ ꯐꯣꯡꯗꯣꯛꯍꯧꯗꯗꯅ ꯃꯤꯗꯣ ꯆꯠꯈꯤꯕꯒꯁꯨ ꯗꯃꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏꯕ ꯉꯝꯍꯧꯗꯗꯅ ꯍꯥꯏꯒꯦ ꯈꯜꯂꯤꯉꯩꯗ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯅ ꯍꯥꯏꯕ ꯍꯦꯛ ꯉꯝꯍꯧꯗꯣ ꯅꯨꯄꯥ ꯃꯆꯥꯒꯨꯝꯕ ꯑꯣꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯒꯦ ꯉꯥꯏꯔꯤꯉꯩꯁꯤꯗ ꯍꯥꯏꯗꯤ ꯃꯤꯗꯣ ꯆꯠꯊꯣꯛꯈꯤꯕꯅ ꯍꯥꯟꯈꯤꯕ ꯄ꯭ꯔꯄꯣꯁ ꯁꯨꯡꯇꯧ ꯇꯧꯍꯧꯗꯅ ꯍꯥꯏꯗꯤ ꯍꯥꯏꯍꯧꯗꯅ ꯃꯤꯗꯣ ꯅꯪꯒꯤ ꯂꯥꯏꯐꯇꯒꯤ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯩꯔꯒꯗꯤꯀꯣ ꯏꯀꯥꯏꯒꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯏꯀꯥꯏꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯒꯗꯤ ꯅꯪꯉꯣꯟꯗ ꯀꯩꯝ ꯐꯪꯍꯧꯔꯣꯏꯕ ꯅꯪꯒꯤ ꯈꯨꯠꯇ ꯑꯗꯣ ꯃꯣꯏꯁꯦ ꯑꯉꯥꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯃꯤꯗꯤ ꯑꯣꯏꯕ ꯑꯉꯥꯡꯅꯁꯨ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇꯀꯣ ꯃꯥꯁꯦ ꯁꯣ ꯇꯧꯕꯗꯣ ꯑꯩꯗꯣ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯤꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯁꯛꯇꯣ ꯑꯣꯏꯅ ꯎꯠꯊꯣꯛꯄꯅꯤꯅ ꯑꯉꯥꯡꯁꯤꯅ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯉꯛꯄꯁꯦ ꯈꯤꯇꯪ ꯍꯪꯒꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡꯅꯗꯤ ꯅꯨꯡꯁꯤꯌꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯅꯦꯆꯔ ꯍꯥꯏꯗꯨꯔꯥ ꯃꯥꯅ ꯍꯥꯏꯐꯦꯠ ꯑꯉꯥꯡꯁꯤꯡꯗꯨꯗ ꯁꯣ ꯇꯧꯊꯣꯛꯄꯒꯨꯝꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯥꯎꯔꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯁꯥꯎꯕ ꯁꯛꯇꯥꯒꯨꯝꯕ ꯂꯩꯕꯗꯨꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯆꯪꯅꯤꯡꯉꯒꯁꯨꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯄꯦꯔꯦꯟꯁꯀꯨꯝꯕ ꯑꯣꯏꯕꯤꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯣ ꯎꯠꯀꯅꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯈꯃꯟꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯈꯃꯟ ꯆꯥꯎꯕ ꯍꯥꯏꯔꯒꯗꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯀꯣ ꯃꯤ ꯑꯇꯣꯞꯄ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ ꯍꯥꯏꯗꯤ ꯃꯥ ꯖꯦꯂꯁꯇꯤ ꯑꯔꯣꯏꯕꯗ ꯀꯥꯕꯗꯣ ꯑꯃꯈꯛ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯕ ꯈꯛꯇꯪꯅꯤ ꯍꯥꯏꯗꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦꯅꯀꯣ ꯁꯥꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯟꯗꯣꯛꯄꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣꯝꯒ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯁꯥꯎꯗꯣꯏ ꯁꯨꯔꯨꯀꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯅꯀꯣ ꯑꯗꯨꯗ ꯁꯥꯎꯒꯠꯄꯤꯒꯅꯨꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯄꯣꯏꯟꯠ ꯈꯔ ꯑꯃꯨꯛ ꯍꯥꯏꯒꯦꯀꯣ ꯃꯥꯒꯤ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯄꯣꯏꯟꯠꯁꯦꯀꯣ ꯇꯟꯒꯜꯂꯦ ꯈꯤꯇꯪꯀꯣ ꯇꯟꯒꯅꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯦꯖꯤ ꯑꯣꯏꯕ ꯄꯥꯔꯠꯁꯦ ꯈꯤꯇꯪ ꯌꯥꯎꯋꯦꯀꯣ ꯇꯟꯒꯅꯣ ꯑꯗꯨꯒ ꯑꯦꯗꯖꯁ ꯇꯧꯕꯁꯨ ꯍꯩꯇꯦ ꯃꯤꯒ ꯑꯦꯗꯖꯁ ꯇꯧꯔꯒ ꯊꯕꯛ ꯇꯧꯕꯁꯨ ꯍꯩꯇꯦ ꯒ꯭ꯔꯨꯞꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯨ ꯉꯝꯗꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯁꯤꯔꯤꯌꯁ ꯑꯣꯏꯕꯗꯨꯃ ꯊꯥꯗꯣꯛꯄꯤꯌꯣꯀꯣ ꯏꯁꯥꯗꯒꯤ ꯁꯤꯁꯤꯅ ꯅꯪꯒꯤ ꯅꯦꯒꯦꯇꯤቭ ꯄꯣꯏꯟꯠꯅꯦꯕ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯦꯇꯔꯗे ꯄꯣꯛꯄꯁꯤꯗ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯁꯤꯗꯀꯣ ꯁꯦꯇꯔꯗꯦꯁꯤꯗꯀꯣ ꯍꯅꯨꯃꯥꯟ ꯋꯔship ꯇꯧꯕꯤꯌꯣ ꯍꯥꯏꯔꯒꯗꯤ ꯍꯅꯨꯃꯥꯟ ꯅꯤꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛꯄꯣꯛꯄꯗ ꯅꯤꯡꯉꯦꯀꯣ ꯑꯗꯣ ꯁꯦꯇꯔꯗे ꯅꯨꯃꯤꯠꯇꯁꯨ ꯅꯤꯡꯉꯣꯕ ꯍꯅꯨꯃꯥꯟꯁꯦ ꯅꯤꯡꯕꯤꯌꯣ ꯑꯗꯨꯒ ꯑꯃꯅ ꯀꯩ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯗ ꯒꯣꯜ ꯊꯝꯕꯤꯌꯣ ꯂꯥꯏꯐꯇꯀꯣ ꯒꯣꯜ ꯑꯆꯧꯕ ꯊꯝꯒꯅꯣ ꯃꯆꯥꯗꯩ ꯍꯧꯋꯣ ꯍꯥꯏꯗꯤ ꯑꯆꯧꯕ ꯊꯝꯕꯗꯗꯤꯀꯣ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯋꯥꯅꯤꯕ ꯑꯩ ꯃꯆꯥꯁꯤꯗꯒꯤ ꯍꯥꯟꯅ ꯍꯧꯒꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯆꯥꯁꯦ ꯁꯤ ꯐꯪꯉ ꯃꯇꯨꯡꯗ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯃꯆꯥꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯕꯤꯌꯣ ꯍꯥꯟꯅ ꯑꯆꯧꯕ ꯁꯨꯡꯂꯥꯝ ꯂꯥꯝꯒꯅꯣ ꯃꯆꯥꯗꯒꯤ ꯍꯥꯟꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯗꯨ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯕ ꯍꯥꯏꯅꯀꯣ ꯑꯩꯅ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯗꯤ ꯏꯁꯤꯡ ꯍꯩꯌꯣ ꯍꯥꯏꯕꯅꯦꯕ ꯖꯜ ꯑꯚꯤಷꯦꯛ ꯍꯥꯏꯕꯅꯦꯕꯀꯣ ꯖꯜ ꯑꯚꯤषꯦꯛ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯏꯁꯤꯡ ꯍꯩꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯗꯁꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯀꯤ ꯁꯤꯕꯂꯤꯡꯒꯨꯝꯕꯒ ꯂꯩꯅꯀꯣ ꯁꯤꯕꯂꯤꯡꯁꯦ ꯌꯨꯝꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤꯕꯣꯡ ꯀꯩꯀꯥꯗ ꯊꯝꯕꯤꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯅꯨꯡꯒꯨꯝꯕ ꯂꯩꯕꯅꯤꯀꯣ ꯃꯍꯥꯗꯦꯕꯀꯤ ꯅꯨꯡꯗꯣ ꯑꯗꯨꯝꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯪ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯧꯕꯗꯒꯤ ꯍꯥꯏꯈꯤꯕꯗꯣ ꯁꯤꯔꯤꯌꯁ ꯑꯣꯏꯕꯁꯦ ꯐꯍꯟꯅꯕ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯈꯟꯖꯟꯒꯟꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯏꯁꯩ ꯖꯒꯣꯏꯒꯨꯝꯕꯁꯤꯗꯀꯣ ꯈꯤꯇꯪ ꯏꯟꯇꯔꯦꯁ ꯂꯧꯋꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯤꯗꯀꯣ ꯈꯔ ꯍꯥꯏꯗꯤ ꯁꯛꯄꯅꯤ ꯈꯪꯗꯦ ꯇꯝꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯏꯁꯥꯁꯦ ꯑꯩꯁꯦ ꯋꯤꯛ ꯑꯣꯏꯌꯦꯅ ꯈꯟꯒꯅꯨꯀꯣ ꯑꯩꯁꯦ ꯌꯥꯝꯅ ꯁꯣꯜꯂꯦ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯈꯔꯁꯤꯡꯁꯦ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯅꯝꯕꯔꯒꯤꯗ ꯍꯥꯏꯔꯒꯗꯤ ꯅꯝꯕꯔ 9ꯁꯦꯀꯣ ꯅꯝꯕꯔ 8ꯁꯦ ꯂꯛꯀꯤ ꯅꯝꯕꯔꯅꯤꯀꯣ ꯅꯪꯒꯤ ꯑꯗꯨꯒ ꯑꯃꯅ ꯆꯦꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯔꯤꯇꯤ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯀꯩꯀꯥ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯆꯦꯔꯤꯇꯤꯒꯨꯝꯕ ꯇꯧꯕꯤꯕ ꯐꯤꯔꯣꯟ ꯀꯩꯀꯥ ꯗꯥꯟ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯦꯀꯣ ꯍꯥꯏꯗꯤ ꯐꯤꯗꯤꯡ ꯍꯥꯏꯗꯤ ꯐꯤꯗꯤꯡ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯅꯤꯗꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯥꯕ ꯐꯪꯗꯕꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯊꯣꯡꯉ ꯊꯥꯛꯑꯒ ꯐꯖꯅ ꯄꯤꯖꯕꯤꯕ ꯑꯃꯀꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯊꯥꯡꯖꯒꯤꯁꯦ